한화목타 등가쓰기 보는 게 와롤 더럽니쟁 따비리버싱 보노마푸 제임스 그루잠나 따라암록자리 코노나 코롬자리 마쓰기 보는 게 와롤게 더목타 시즌 아가다바 거기 넘버시 907-722-001 로이네나 마쓰기 비디오 콜기 더럼 담자리바 시기 오이나 7005-707-808 하리면 남마시니 넘버 아니마 한국자리 로이네나 넘버 아니마 스크린다 담자라기 Masih lantok cerita thorom masih 90.0 wahong radio ki thorom loina na wahong radio ki thorom masih sadok cheringe manungda camera season naraga koina video format puthok paduna tonga tonga ma cable network wari da myam ki da mothogol tok cheri madugi maming na Diamond TV haina ko asumna visual oina yengba yabada koina tok cheri thorom si sak oina unana bagi da mokta platform tarukta koina lantok cheri audio oina platform ani yamada lantok choboga punna nipan ngasigi tharomasi ahan mada nukti gi phone liba pause singi headlines kara tentang na bijari panam gi headlines da embosta chena bane have maruti van ama security force na fagat kre state lengana kadem tobuga loina na laikidriba bio single pala manga gi ex gesria lauto kre pensioner singi senpam pitok pada अपन मलहेंदना बा गवर्नर ने चालो दुनो खनखरे नेशनल न्यूट्रिशन मानकमरी लेना नेशनल सेमिनार होदोक्रे लोइना मीना चिंगना चाइना बंगमदना तिलक पना लानिंग थोक सना मही लाइफम लेन पाक थोक सौक थोक मथौ तारे हाइना फोंदरोक्रे लै इंकोल मुततपगी माउट वाना सेमनक किबा कुल असि मपोकुमन पांगतोकने हारि अखोगी लंबी सेमजनना अफब मिहुत खनब मतम ओइरे हैना लाइतोंजम जयानंदन फोंदोकी बवारोल यावरी एआर दे एम्बोस थकिबदु केनो अमदी यूपीए ना कंडेम तोरक्ली कंगलेपा के मेरा की हेडलाइंस तसु थोबाल अमदी कक्चिंग डिस्ट्रिक्ट की मफम के आदा थोकलिबि सिंग इसावसी वाटर रिसोर्स डिपार्टमेंट के असोइबनि हाइना मयक सेना खंगले लोमी अमदी गामि सिंगना डिपार्टमेंट कॉम्पेंसेशन पीना पीएल थारगनि हाइना सक्की रहमना फोंदोक्रे Pokaw ahalup ta manaw nupa na pokmina ba mayam bathang na tindu no hatkre mihat pani hari ba manaw nupa police na fakre embusta solo ba AR ge personal manga Kolkata dalayeng na bagi da mak aeroplane nga sei pukre hari Chandigarh ge khuda Lahore delari ba holiday home guest house da Manipur gi ichal iche amata rent loduna lebiganu hana MSA sena phongdorokle Sakang da bamiyoy amana maunaha amagi kok ki sarukta thangna yalaga shana ge lik thattuna pukre hari sok labi maunaha raz medi city da lying bagi thabak chathari hari ngarang no midawaram pung mariga mine kurlom tarak padwaida Imphal West District Sek mai esigi lamsang police station gi manung chanba phomlo sifai maning lekai da leiba maunaha ama Zak thong dunu leringena sakhang daba miyoi amana mauna adugi kok ki sarukta athoba posak amana yanduna yamna thina sohal matungda mauna adugi ngakta siba sanasan manga chaning taruk longi lik thattuna pukre sakhang daba aduna tam thiba mongda furga thamlamba mau adugi mami morang them ongbi malengwan bi Elias ichal chahi kuntrama thoirum sure mapoiroibogi mingna M Basant kawi Pumlo maning likai digini Mahaki chahi ama makhai amadi sahi mangarom suraba machanu pani lere thodo usi mauna asina Mahaki yumgi awang thangba da leiba yumlo na ba thoksom sura sari basigi yumda numidang wairam Fi sana balang chak sak pa loiraga masagi yumda laktuna Rice cooker da chak thongnabagi thabak tawringe da sakhangdaba nupa amana khanghodna mafam adu da changlaki aduga mahaki kokki sarukta thawba posak amana yanduna soghalaba matung da phubu chaibagi thabak chatharakpada mauna si mangta siba sanagi lega du thalaga chenkhibani hairi loinana imung manungi meo singna saksangda changlaga yenglubada I marakta wakhal tadana leiramba thengnarakibani hairi Loinana kodakta asokpa mawadu wakal tadana Rims Hospital pukatuna
City scan chingba lawduna yengwada fibam sok le khangke adubu rims hospital da layengwada khudung chararoi harakudi North AOC da leba Rajmedi City da refer tawduna hauzik Rajmedi City da layengwagi thabak chathari hai hauzik se solibanu PSC wakhal tadri haiba warol sisu yawri Embos matungda Governor na chair lawduna khwaidigi wangwa thaki security meeting pangthokre Governor na hojik oriba kuki security gi fibam review tawkre loina na chenaba athoba matamna khangdona na forcing da kusamna na ba khana kare Embusta laikhedraba AR person ani the Governor na lusing na roibe kai khomna ba utkre loina na Pensioner singi damak talengan online pension processing system hawdolagani hari Ona kaithel da drain chanmada u pambi singya thalibisi kanana ayaba piribano haiba Dr. Lokena phongdorkre Security force na lalobani haiduna fakiba miyo ema police na court da incriminating evidence phangdi harakuda gi bail da thadorkre hai One of them Pauxi headlines da Nambole Mustale Kidrabayar person and from the state Ikai Komut Kre Nambole Reagi from Marida Wakan from Kre release Susat Kre Mapan go powder Russia Ukraine kan mamong the missile and the drone attack to the Mio home like Kidre Russia da mi Marisi Hari Russia getting out of Sana Ukrainian Oxub allies in Ukraine defense industry the sound of Shell Tadarabiyai. Europe ki airport Kharada cyber attack Toro Krehari. You and a Gazag landing Mungamdre Haina Russia na penda Fondorokli. RSM ni chingnava Sudan gi mock samada drone gi landa chathakre mioi humudra ni pan sikre loina Estonia gi airspace ta kanglon gi wang mudra Russia gi fighter jet sing pasilakre hari malem gi ani subalanjau gi matam no saki ba USA gi bomb ama phangkre hari Taliban lengana internet gi athing ba thamkre hari Taliban lengana Afghanistan gi province ta leiri ba miyam bu lamsat sajat mangsilakpadagi ngakthong na bagi panam do Pakistan internet gi athing ba thamkre hari Masiga loina no loizare tigi phone liba pause singgi lokthok saba maroi ba pau makha tarap ke se koi number da call to biduna thormasida saru yabiu loina ngarang call phang sing dile piraga phang hoda ba sing da kudong saba pibiu radio da tabi ba sing sound kitang gen hen badagi sound hongmali haiba tapi rei thank you so much komazit aduga koina hojigo jiksa koi gi mixer yada ba haiba tare mixer yada ba si koi gi wahong da yada ba Wahong di yadabanina mixer du yadaban kitang lekhat pani hai tare dona lekhat pasi kitang he hen garang goro eta law hojani adugo thank you so much taga chare ngasi gi thorom de yobira Facebook live ta lebiri ba aduga YouTube live streaming da lebiri ba sing hanana taga chare sigi thorom as suruga bi bagi dama adom gi wakalon sing phongdok piu khamina si me ampanama sandok chari ba thorom si amna reality oiba thorom ni khusem gi adugumba Thorom amanati hai batare Hello Hello za Krumzari labna Mingalai phangwa tapisi Indira nongpok chang mai degi ne za tapiu madam kari wafam happening ba za kuire khoza da pawni kano to to so ai puning ni waron da phongdok to so adu ngasi di phone da mati paw da ta da kaino dreams ki thoto wa tok se yam si ta ba si yam ai ta ba hai ta re ko madu sarkar ki layeng thang si da khoi di paisa ga pai da ni na kai ba na ba ye ka to tar ga di sarkar ki hospital da yeng der ki upai li jo pon te ba adu kamai to ni sum ba gi as khal ura ga na da na bu na ba da kamai to ni si di na ra kanu hai ba di ya ro yi da no ai ta ba hai ta re ko paw si ta ba da 지금자 이제 시금부 턱도 막공도 아무 하나 톡비 나와이나
ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯖꯔꯤ ꯑꯗꯒꯤ ꯁꯔꯀꯥꯔꯅꯁꯨ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡꯁꯤ ꯆꯤꯡꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯌꯦꯡꯐꯝꯅꯦ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨꯒꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯣꯏꯅ ꯆꯪꯉꯒ ꯎꯅꯩ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯁꯔꯀꯥꯔꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯑꯣꯖꯥ Agachari madam, asi nominee si thoning da bathodo, ngasi gisu no bathodo laksalai ta bada nungai ta bahai batare. Ado balaing sangsi rims kakta nati, akoi Jenims tasum yeng bayari, Thawal Hospital yeng bayari ate te jule du bumayamna. Khwadi ki chawri si Jenims sama di rims ne ba ani maksini mayamna thazari si. Ado hospital si tholi bathodo si kari no hai ba mapu moi ba. Hoi hospital da laing bada mi adum kan by hospital khudi makti yeng bada moi da cd hai babudi leite adubu cause of death ai ga si bagi maram du chari bra cha da bra hai ba hoi mi ase yum da le so dum dom tu ro si be yawi to mi ga manga na si be yawi cardiac arrest taruk be yawi cardiac arrest ka sti adum punga mai manung da hospital yaudre dum si be wan adubu tholai ba thod tu maram chari bra sam na da khong te na har khong sam ba chala mi du si re ha di yam chana da ba hai ba tai mi du masak khang da bana bam na ma wan tharak tana pu gre du lekhidre harega di lekhida bai maram am di dum lei doine cause of death si moi puto ko doine ba doctor na haidi ama gi siba gi maram si sino oiraga siba ni na adu ni yaring ge khoi mi lei tama tam da siba gi maram si kari no na khang gi mathong ko ta ana hospital da nga si ngarang tarai ba pau si am ngai na de khare hena sexual haning ba youngsel haning ba adu kari ge soiba lei no paktak na na adu nga si gi sam ngai ta ba sahi kunthra ma thu ka ta ngari ba subject to correction I say him to Korea do han ma sa una bne haber kaino adu su tari pau si sunu ngai pa pau di oite anyway mabore lengak te leben natre du lengak leite ai si sarkar pandre habe dia de governor na lengak ni adu ma koi gi awang ba high authority de gi kari no tholi ba thodok se kari de gi soire no haina yengsin bi ba gi mathom di tare adu na thagachari madam thorom sida saruga birakpa habirakpa sigi de mak daga Matangi. Caller lokachagi hello. Hello. Taram lokchari. Hello Lamding Charapur Devi Saitavati Maibam Sir. Talk you. Sir ngarangi otiski birthday gi dumta drama abdo yam phajagre Ajik Kumar Laisangi do. Hoi. Yam phajagre last sil anirak ki matung dadi sil anirak to. Azam kape sarai de. Hoi. Yam phajaga otis bu matam punamakta phabada oisanu. Nailai su yamna phaba mamagi chendang na adum oidi sanu ko sa. Hoi. Yam no. Aduga mathang dedi sa tang kunthra boki manung dadi tilotama laisangi drama natra sa. Hoi. Adusu ngai jage sa tabage. Sa adu khakta haijage tabuni sa. Thank you. Sa thamjarage. Nungai sare. Ngarangi Ajit Kumar Laisrangi drama nungai ren tak pirakpa. Lila du ihana mada sana thoga haibadi wari du khangna bagi paring ama sana thokpani adugo wari du gi mayai dai di kitang laksala aroi beda krak laksan mai dar. Lila du mayamna kari haitare kari gumba mama du lei khidaba taram taragadi mayam kari khanbirangani adana khoi lila ji sana baganda mama ji machanu pana lakpaduda mama se adum ak haraga hospital da pusil o haraga ta hare loi we type ta leivine na khoi birthday gi oibani na muk si su se ning da ba aduga aroi ba pungpham du da ngai jarabudu la e habadu la e khanga kan da ko mama da harau jana nungai ye fan fan ki happy ending oibadu haitare ani du da khoi sangang na ga ne ba thammi du ngarang anyway am nungai feedback am la e duna message me am do khoi han mangam de thank you so much thagachari me am purama kuduga ku madam sarobala gi macha otis ki birthday gi mari leina na haitare duga mobile amasu pibi ba duga miyoi ani da su khoi gi birmaisnam amadi akash lifetime da sulu policing amamam khudol to bi ba hai batare birthday tawraga khoi na mayam yum da thong thak tana manghan ba tahan ba duga loina aremba dele hendok sarupudi birthday dugi macha dugi birthday pangthokpu matamda aduna kanagum amagi mafamda kare haitare nungai na bagi dong drama amas kudol tambiba adagi di mobile amas kudol tambiba aduga miyoi ani da su khangkala mateng pangbiba yam phawani haitai hello menga madele from ibis
yang bukbigi jem bane ahambaday pabu sui kai khumna bo chari rang chao tiski mapuk na lak pagi drama du sui tok na phajagare ko aduna matam punamakta ima pabungi sewa tauba na da yekta ba punjinung changba wa rajanu aduga drama du zuina su bulaga yam tana ba drama am tu puthokpi budai pana laitin ge laitin gi yam ningja bane bainaw do dun laitin ga ningba akhang drama do inaw ga yan indang na puthoi ha bada zu yam na phajaba hai tari ne ko drama ji yam na kaino tawe hamna miyam da zu yam na message pi ba matap mapam khuding mak chalu raga ju iram da bu hen ba laite hai ba gi chim ma ju pi ba ko ki matik phajai dialogue ta bayam nungai dagi macha nu pi ga mama ga nganga bal hongam da gi ga do thokna phaja gare khangde yam nungai ngana gi drama do aduna inaw chu mana tauru bu thabak khuding mak ta mai pak poisonu mana tawge khan ba thabak khuding mak to mai pak ma taw bangam tano hai ba ma chu hai jage daga thamoi yam chaw ba inaw ne hai tare ko ma hak ngarang gi mobile law budun marolama nok ning ni ba yam to na phau gi ba do ai di ulian na pen da ba do dialogue gam ta hogdre do dai nok na ju sire yam nungai jai daga mathang da ju inaw til anogi inaw tilo tamagi drama du sungai jage du sungai rang da ba male du magangai raga khu myam lairi sintang hai jage daga adugi da mutai chagi chum ya pham mangon pijaring da tawrak pane si haraga thamjarage 타그처리 제 드럼스럽게 아비라고 봐. Hello. Hello. Tajingdagi ima sumati. 마소마티 드라마처리 폰 타라이시 답요 아이조 같이 분위기 와랑 저 그럼 다 하자게는 따라건 하비요 하나기 타우록도 ям 누아이트바 이거 등스키 타우록세 미 하프 뭐래 가만 떠도노 칸데 아코 시마닝데기 앙앙네바 호이 아마 방자바니에도 타우반데 닝오네 얌나 누아이테 뭐지 아 진짜 섹션들에 뭐가 많이 떠지게 나랑다 ama tada ngari nupa ama adu ma usire na mu wala ku jamu ya launa re loi sana hare nuai taba haningai leitre nuai taba haibada kari no anga chakun kamai ta hogo doi ba khalu bada yam nuai taba adu si mai le na ba singjina next tang mi chang bi adi phani sum yai khang dana sum tawra ga di si baje no ge jel ka ya me tak chi tawri siri ba mayam che ama ju khurai de phung chana lai ri badun jo nuai ta dana sum taw pa ne ai je tang phung to ho ge ma yam chi dana hoi ji sa pa sum ngam de ma yam loi sana hare ba khang te kamai taw ji ge si bu na khal le ba ai je tang section la ning ne do sum yai khang dan ya de ha ba ma khang la ga di khar pha ga da kha di tot khara ma ne victim je doctor victim je khara moi section hani khara khara di phu ga jan ya de mon khangal laga phaga da me khara hoy do bima kari maram de gino kamai torino haibama lo gre ma hojiti tabak se amore ko do bo asoi bu kari de lady no haiba se do bo moi na soi bani da hoy asoi bo ra ga soi be maram mam choi le rongoni hai tare ma ko kasu loiraga wangang la dana wari sadana ipang ke wari sanana lere adu I hadara ko degi amu wangang khalo thone lokhe adu ICU do pusalaga eta yadre ha bijibu moina tawbi de phado moi atam ba chhatra ma loi honara bani na ba yadre ha ba doctor jingjina kha cheksal haninge ba atung da ju mung tholok tana ba hoy ma yang asia chumba soiba leramasu moye director gi maikai de gi kari soiram mebo haibo rasu ko ima yam lo gre hojikti doctor si ju muksu lai na ti doima yam lo ri se doctor na lai mo coding da mi si haigala di doctor robina bong le roi dorim do dosu lo gra ba hai tai adubu kari gi no hanjan hanjan sum thoi ja mukok thok puna thok ani rak thok sum toisala di sum singna ba je sum helak ta ne ba yam na su ko moire yeminar si ma tha ga chari rom saruk jaberak aduga
comment section da ngarang gi drama nungai na takpirak pa thank you so much mayam punamok ming pathok chadragasu takpirak liba yawbirak liba mayam punamok si ko de support to bibu am nungai jai aduga anoba drama masu ko kusin na bona jari oja saikhom chawbagi folk play ko gi sukani saba oja brajamohon na director roiba drama masu ko namna na basem sajari tamna tamna sumhona jarake mapuna chanbi bo isno matam pinabi bo isno koida tabak sing tamna pangthoga haitare mathangi kolar da khudong saba pijari saruk yabiyo tharomasida मैम हजिकते लोक थुंगबसे यामना थबा म ओइनारे अदना करी हाइतारे लोक थुंगबसे पुरा प्रॉब्लम म ओइरे हाइतारे अखोइददि थबक चिनजबा अखोइददि हाइतारे सांग सोनथबा नुंगाइ हन्दबा थबक तौबदा पनबो ओहेनबा खोंजे नुंगाइ हन्दबा नत्र थबक तौर मैम सपन मैम ओइरे क्राइम अपडेट अमनिसु वारी बताइ सोमना मते सोम थागचगे गाना सेम सादना लोइ लोइरबने am tang ngamdre Nepal gi sulo I tho thame am tang ngamdre sanaba ngasai gi lok lau to leramni na thabang na mari aroi bini ba chinjalai thabak se hang so lei to adon ngarang I mobile fawi ki ba ima do sunga si soinung tilak pe yang khali adom lak piu ado koi ima gi dom pizage saruk ya biu call to biu ngarang call phang mana lepiro phangau do ba singna kudong cha ba se pizari poning gi warol thoram थोरमसी यामना रियलिटी होइबा इसा इसा गी पुनिंग द फारक पवा खलोन सिंग अदु शेयर तौदुना मिपुंग खुदिम खंगन बया बदुगुम थोरम मन थोरमसी मसक फजानसी थोरमसी मसक तेन गुमसी अदुगा थागचरी इमा सखी के दोरे नोइचा इ माइथोंग येंग मद खरा हाइजे केनो आई कसु तौबु लेते इसा नुंगाइ तबगी हाइतारे ने को इसा नुंगाइते लोक थुंगमनिना ai kem to bolite karim to ingon da nungai ba nungai to ma hani yeng ba nungai te hairo ai am wa ba ma le hari roi ma ai kem wa de sai sing sare nungai dum thengnari dum punama khonari suba ngamna bonari ona gani dum lepa leitana koi thongni ko adana ningan na ba ya ba kem leite da adum loin thengnari loin thengna gani pa le khong pa इसादी नुंगाइते इसा नुंगाइतबा नसा लोक थोंगा लेबनिना इसादी क्रमाइ नुंगाइनिको नुंगाइफम खंगदे दे लोक खुई अदना तुम्बा यादे लोक खोरमनिना दना मसिदी ग्याम सांगना बतुंगरे हाइतर थेंगना होगल अगे याना अदा लीलासु ड्रामासु लोइरमनिना हाइदन याम नुंगाइजबदी ड्रामा दुगी रिएक्शन मे आमला पदुगी नुंगाइ याम होनजब खरा दुगी माहि यालेना खंजै हाइतर अदना Hello, minga mo delay from Highview. Sai thabile raki ma bino ne. Ma bino taram lok sari tapiu kari wa from Highview ning. Ta bu so taram no sari. Ta bi pura mok so. Hoi. Taram no sari. Handak se phone ju ka ya tau dre se. Ta ba di loi tai. Ima je thaudo ma thok ba gi thawai che nungai tra ba. Oh, kari thaudok thok panoi ma highway abro ya dabro. Highway ma हाइदोक याब्रा यादब्रा खंदे इसु नुपा हमना नुपी मा पुछले नुपी लेसाबी सारा चले अदुगा मा ओइलरम तना मापेम अदगी सखरे अदगी इसु नुपा तो खनरपदगी माजु कोना खंगकवा अदुदगी इजदाबी तालक तने माय माथा साबना मापेम अदगी नारोन खरा थाजल अमा खरा ताव अदुना माथा से सामंदना को फोन तौनिंगबगा फावद्रे अदा इचागा वारी सानदब जांग कुइरेना सम तौरकपनी कसुबुदी हाइनिंगाइ लेते आई नुंगाइ तब तो सम हाइबगी वानी इचाना तब थोरैब खुदिंगमक से इमाना इपेदे पेले ngarang drama du siam nungai hoi nungai tabam te helaitre isan he tok thoro ko je matam koi na sang na isana ne mayang ki seba ta buje
matam kuina sangna ichana tawbo oibo ngam oyuko hoi hoi ma adu mongam boi jage ma pangthok jage khanba mayam se ma pai dana leiro jan aina pangthok jage ga khanba mayam se hojik sa dum khali ko hojik ngarang ga jo ningon cha ko ga yok salak ko je sai khali ni khoi diamond donors sadi diamond tabiri ba mayam se ise isel mayam se sakho ba chat ba phang da mayam pulap sakho jira ga khali paisa pa tho bu di kok te ala wai yo ko as ngam dre da amuk to e ko aina moi manga khaktang khallaga draw tau jira um khalle ko natraga tara khaktang tau jira handak tara yogi do mathang sei dong tora ju mamang da phaugi ba handak yaw ba ya da bana amuk su khalle ko adagi amuk su khalle makhan makhan ji ko ada ni khalle je wakhan se ado ngamoi khalli ba wakhan jing sing ngamoi haninga leiti kana na khangni ko sanbira ko matam ju shona laksunon hauji di mayong na kige pono maksing ngamna na ba aduga shona pina pibuto oisano na do mai jage do kakta na te do mayam ne do hojik to do mayam jas hello ming amadi lai from hai biu boy mai pabi sen ne ko yangi mama ni tombi thagachari topiu thagachari chabat me ampro moksu chagi no mabi hekpa ila chapa do here chapu ju yengere ujere yam nungai adi inspector taya puni waro loi tajeri si haige dokjere ba sa ta khuding dum yengje yamba hoi ma aina lambi de hek chat pakot pa tawbo sum mayam ne khanghaning ba degi sum wari share tawning ba yaw ba ho du loi yengjere hoi ma horen choma thagachirke yengbiu horen gi sina koi wahong bok chat pa da wahong de halakwa da sarang pa lambi phawro lakwa da sarang pa lambi phaw lakwa de ne sagon thawbo dong no gari thawro lakwa ma yaw he ai yeng ne se ko hoi ma mi atai yengere yengoira karim to khande views lak yogera lising yogera I don't care akoi lebiri ba family sigi maibel sing mi lising ama yengbira lore se kasum kait anyway thagachari ma ko yam no jeri blog macha macha sum se mani ngasai su nong suring da thamban hek thamban da photo ka pani adu thagachagi ne minute manga thamban sali ba thamba ji nong ji nungsa sa sa na jam chu ko adaina sum yenghan janing da na thagale aduna adumade egi tongan ba sagi personal egi kano adu da thagat pani haitare ta to be plus kida Madam Hemolata ngarangi munani yu takpado ya man khre na takpire thagachari nungaje ozala sharma da thagachari tono faza khre ngarangi ila asu na takpira pate comment am pibire eloina pawding amjade thagachari hanan Mauna lesabi sai na haise adum thamoi seng ade dum lo haidong na ya banga tani ai chelure yum palure ai siguma condition de lei ai smaina lei nang nai bunung siragadi nang adu ngamgadra haidana yana redi lo ya bana tro lo sal laga thamaga na ko na khange haibu di minam bani na minam du gi nungairam da basi hai madale sabi bo resu mau bo resu ama bo resu hoi mauduna karigumba manupa hana mayum palo buduga waloi thoknaraga leiram taragadi ma mayum pam kesu kaide adugi athingba leifam thokte adu yanaba amadi changi nam thak to budi phatte hai tare amabore ko hello Guru Tunuska Punta Deve Kambo Pati Kuno Lekateka Kaslaisham I ngarak to jara mani da si lep again to ka ngarak je ai live chat chia da na chang da ba ta bo di YouTube ta tai tem ta bo di lo ya ba ko sa aduna mara moira ka ngarak midam shoblagi chagi body gi no se wish pi jau tre ngarak jinu ngai to wai ta rai ako do bo ko yus mai na khangat pi da na ton bi ba puna makki credit dei kana da pijaning ya ma ton da Diamond TV ma di wang radio da pijaning na naw gi na di mai na koi khangna ro bagi to bi rak pani na sam na haja ke daga chagi
ꯉꯁꯥꯏꯒꯤ ꯂꯣꯛ ꯇꯧꯕ ꯍꯥꯏꯕꯁꯤꯃꯛꯇ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯂꯣꯛ ꯇꯧꯕꯁꯤꯃꯛꯇ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯣ ꯁꯥꯔꯅꯒ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯈꯤꯇꯪꯒ ꯈꯨꯔꯛꯄꯗ ꯑꯩꯈꯣꯏꯗꯧꯅ ꯋꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯣꯏꯕꯤꯔꯣꯅ ꯁꯤꯝꯇꯪ ꯅꯅꯥꯎꯅ ꯀꯩꯅꯣꯁꯤ ꯄꯤꯖꯒꯦ ꯌꯥꯠꯄ ꯃꯒꯣꯟ ꯄꯤꯖꯒꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯀꯥꯁ ꯊꯥꯒꯠꯆꯔꯤ ꯐꯒꯠꯂꯛꯏꯅꯤ ꯐꯒꯠꯄꯗꯤ ꯑꯗꯣ ꯐꯒꯠꯄꯁꯤ ꯄꯨꯔꯥ ꯐꯧ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯔꯥꯡꯒꯤ ꯃꯦꯗꯥꯝ ꯁꯔꯣꯕꯂꯥꯒꯤ ꯑꯗꯨꯗꯁꯨ ꯂꯨꯄꯥ 1,000 ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯗꯥꯝ ꯍꯣꯏꯅꯁꯨ ꯄꯤꯕꯤꯕ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ Hello. Hello, sir. Phone tꯧꯖꯔꯤꯕ ꯑꯩꯁꯦ ꯑꯩꯅ ꯄꯨꯛꯇꯒꯤ ꯃꯆꯥ ꯀꯧꯋꯦ. ꯇꯔꯥꯃꯨꯛ ꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ? ꯉꯔꯥꯡꯒꯤ ꯗ꯭ꯔꯃꯥꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯍꯥꯏꯖꯅꯤꯡꯉꯛꯇꯅ ꯇꯧꯖꯔꯛꯄꯅꯤ. ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯥꯎꯈꯤꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯄꯦꯟꯍꯧꯗꯦ ꯈꯔ ꯁꯥꯡꯅ ꯁꯨꯝ ꯂꯥꯎꯍꯟꯅꯤꯡꯕꯗꯨꯅꯤ. ꯊꯨꯔꯤꯉꯩ ꯂꯧꯈꯠꯈꯤꯕꯗꯨꯗꯤ ꯄꯦꯜꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯎꯄꯥꯏ ꯂꯩꯇꯦ ꯉꯟꯅ ꯐꯥꯎꯔꯛꯈ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯅꯤ ꯁꯝꯖꯟ ꯌꯥꯕ ꯅꯠꯇꯕꯅꯤꯅ. ꯑꯗꯩ ꯑꯉꯥꯡꯒꯤꯁꯨ ꯑꯗꯨꯒꯤꯁꯨ ꯏꯆꯥꯗꯨꯒꯤꯁꯨ ꯑꯐꯕ ꯑꯆꯨꯝꯕꯗ ꯏꯁꯣꯔꯅ ꯆꯤꯡꯁꯤꯟꯕꯤꯕ ꯏꯟꯈꯠꯄꯤꯕ ꯑꯐꯕ ꯃꯪꯒꯣꯜ ꯑꯣꯏꯔꯁꯤꯡ ꯁꯨꯝ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯩ ꯗ꯭ꯔꯃꯥꯒꯥꯏ ꯑꯗꯒꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯝ ꯑꯩꯅ ꯏꯁꯄꯦꯛꯇꯔꯗꯒꯥꯏ ꯁꯨꯝ ꯃꯤ ꯐꯥꯕ ꯀꯥꯞꯄ ꯍꯥꯞꯄ ꯑꯗꯨꯒꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝꯕ ꯇꯧꯔꯛꯄꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯗꯦ ꯑꯗꯒꯤ ꯍꯛꯆꯥꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯥꯏꯛ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯩ ꯋꯥꯔꯤ ꯁꯨꯝ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯩꯗ ꯁꯨꯝ ꯋꯥꯔꯤꯗꯨ ꯇꯧꯔꯛꯄꯗ ꯃꯤꯍꯥꯟ ꯃꯤꯄꯨꯡ ꯑꯗꯒꯤ ꯑꯃꯃꯨꯛ ꯌꯥꯎꯔꯛꯄꯗꯨꯗꯤ ꯀꯩ ꯍꯥꯏꯅꯤ ꯍꯛꯆꯥꯡ ꯂꯣꯏꯁꯟꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ. ꯇꯥꯗꯤ ꯌꯥꯝ ꯇꯥꯅꯤꯡꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯌꯥꯝ ꯇꯧꯅꯤꯡꯕ ꯑꯗꯨꯒ ꯈꯪꯁꯨ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯗꯩ ꯂꯣꯏꯕ ꯐꯥꯎꯗꯤ ꯊꯥꯔ ꯉꯝꯗꯕ ꯌꯥꯝ ꯌꯥꯎꯋꯦꯕ. ꯑꯗꯨ ꯃꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯇꯩꯗꯤ ꯑꯁ ꯂꯣꯏꯅꯃꯛ ꯇꯥꯕ ꯉꯝꯃꯤ ꯂꯣꯏ ꯅꯨꯡꯉꯥꯏ. ꯑꯗꯨꯒ ꯄꯥꯈꯠꯂꯦ ꯍꯥꯏꯔꯣ? ꯈꯪꯗꯦ ꯍꯛꯆꯥꯡꯗ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛꯇ ꯀꯩꯅꯣꯝ ꯍꯦꯛꯇ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ. ꯑꯗꯒꯤ ꯑꯗꯨꯒ ꯏꯁꯄꯦꯛꯇꯔꯗꯒꯥꯏ ꯇꯧꯔꯛꯄ ꯐꯨꯕ ꯆꯩꯕ ꯑꯗꯨꯝꯕꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯛꯆꯥꯡꯗ ꯍꯥꯏꯔꯤꯕ. ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯒꯠꯄ ꯋꯥꯔꯤꯅꯦꯅ ꯈꯟꯕ ꯑꯃꯗꯨꯅ ꯗꯥꯏꯔꯦꯛ ꯊꯣꯛꯄꯅꯦꯅ ꯈꯟꯕ ꯑꯗꯨꯅꯅꯤ ꯀꯤꯔꯤꯗꯣ. ꯑꯗꯨꯝ ꯑꯀꯤꯕ ꯋꯥꯔꯤꯗꯤ ꯌꯥꯝ ꯂꯩ. ꯍꯧꯖꯤꯛꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯃꯃꯥ ꯍꯥꯠꯄꯒꯤ ꯑꯃ ꯑꯩꯅ ꯁꯦꯝꯕꯅꯦ ꯑꯗꯣ ꯃꯤ ꯌꯥꯝ ꯌꯦꯡꯗꯦ. ꯃꯤ 3,000ꯃꯨꯛ ꯌꯦꯡꯉꯦ ꯗꯥꯏꯃꯟ ꯇꯤꯚꯤ ꯄ꯭ꯂꯁꯇ. ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯃꯥ ꯍꯥꯠꯄꯒꯤ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯃꯃꯨꯛ ꯊꯣꯛꯑꯦ ꯃꯣꯏ ꯁꯣꯝꯗ. ꯑꯩ ꯂꯤꯗ꯭ꯔꯦ ꯁꯨꯝ ꯑꯩꯅ ꯃꯃꯥ ꯉꯥꯛꯇ ꯁꯨꯝ ꯍꯥꯠꯂꯤꯁꯤꯕꯣꯅꯀꯣ. ꯑꯗꯣ ꯑꯗꯨꯁꯨ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯗ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯆꯩꯅ ꯀꯜ ꯍꯦꯛꯇ ꯍꯥꯜꯂꯤꯝꯅꯤ. ꯑꯉꯛꯄꯅꯤ ꯊꯣꯛꯏꯁꯤꯀꯣ. ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯊꯣꯛꯇꯕ꯭ꯔꯗꯤ ꯊꯣꯛꯏꯁꯤꯅꯤ ꯉꯁꯤ ꯈꯕꯔꯗ ꯄꯥꯕꯗ ꯌꯥꯎꯗꯣꯏꯅꯤꯀꯣ. ꯃꯅꯥꯎꯅꯨꯄꯥꯅ ꯃꯌꯥꯝꯕ ꯍꯥꯠꯂꯤ. ꯁꯤ ꯀꯩ ꯍꯥꯏꯅꯣ ꯌꯦꯡꯉꯣꯅꯦ. ꯑꯗꯣ ꯊꯣꯛꯑꯦꯕ. ꯑꯗꯣ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯃꯗꯨꯗꯤ ꯐꯠꯇꯦꯗ ꯑꯁꯤꯗꯤ ꯇꯧꯔꯣꯏꯗꯕꯅꯤꯗ ꯀꯣ ꯅꯠꯇ꯭ꯔ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯈꯪꯍꯟꯖꯅꯤꯡꯉꯤꯁꯦ ꯑꯁꯤꯗꯤ ꯐꯠꯇꯦꯗ ꯁꯤ ꯂꯝꯗꯝꯅꯅꯤꯗ ꯀ ꯍꯥꯏꯕꯗꯨꯅꯦꯕ. ꯏꯁꯥꯅ ꯀꯔꯦꯛꯁꯟ ꯇꯧꯕ ꯌꯥꯕꯗꯣ ꯑꯁꯣꯏꯕꯗꯨ ꯃꯤꯅ ꯇꯧꯕꯗꯨꯗ ꯃꯥꯏꯁꯤ ꯁꯣꯏꯔꯦꯗ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯉꯤꯕ ꯑꯩꯗꯣ ꯅꯦꯕꯔ ꯑꯩ ꯀꯩꯗꯧꯉꯩꯗ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯣꯏꯗꯧꯅꯦꯕ. ꯑꯗꯨꯅ ꯃꯗꯨꯒꯨꯝꯕ ꯇꯥꯍꯜꯂꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯣꯏ ꯀꯤꯕ ꯇꯨꯖꯨꯡꯕ ꯌꯥꯎꯔꯁꯨꯀꯣ ꯑꯁ ꯃꯗꯨ ꯐꯠꯇꯦꯗ ꯃꯁꯤ ꯐꯠꯇꯦꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯄꯨꯝꯅꯃꯛꯅ ꯍꯥꯏꯇꯥꯔꯦ ꯈꯟꯅꯅꯕꯩꯅꯦꯕ. ꯑꯦꯅꯤꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯥꯕꯤꯌꯨ. ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯀꯣ. ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ. ꯁꯔꯨꯛ ꯌꯥꯕꯤꯌꯨ. ꯍꯜꯂꯣ. ꯍꯜꯂꯣ ꯇꯥꯃꯣ ꯅꯅꯥꯎ ꯁꯤꯡꯖꯃꯩ ꯋꯥꯡꯕꯩꯔꯛꯀꯤ ꯂꯩꯀꯥꯏꯗꯒꯤ ꯃꯔꯥꯖ ꯁꯪꯂꯥꯛꯄꯝ. ꯃꯔꯥꯖ ꯇꯥꯛꯄꯤꯌꯨ ꯀꯩ ꯍꯥꯏꯕꯅꯤ? ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯅꯅꯥꯎꯁꯨ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅꯤ ꯈꯛꯇ ꯊꯝꯖꯒꯦꯅ ꯇꯥꯃꯣ ꯇꯧꯖꯔꯛꯄꯅꯤ. ꯉꯔꯥꯡꯒꯤ ꯂꯤꯂꯥ ꯏꯆꯦ ꯁꯣꯔꯕꯂꯥꯒꯤ ꯂꯤꯂꯥꯗꯨ ꯇꯥꯔꯨꯕꯗ ꯅꯨꯄꯥꯃꯛ ꯑꯣꯏꯔꯒꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯇꯥꯃꯣ. ꯍꯥꯏꯅꯔꯤꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯇꯥꯃꯣ.
ꯅꯅꯥꯎꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅꯦ ꯏꯆꯥ ꯅꯨꯡꯁꯤꯕ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ ꯑꯗꯨꯕꯨ ꯅꯅꯥꯎꯒꯤ ꯊꯃꯣꯏꯗ ꯉꯁꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛ ꯑꯃꯈꯛ ꯐꯥꯎꯔꯤꯕꯁꯤ ꯉꯔꯥꯡꯒꯤ ꯂꯤꯂꯥꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯟꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯏꯇꯥꯔꯦ ꯅꯅꯥꯎꯒꯤ ꯊꯃꯣꯏꯗꯀꯣ ꯍꯧꯖꯤꯛꯇꯤ ꯂꯤꯂꯥ ꯃꯃꯤꯡꯗꯨꯁꯨ ꯌꯥꯝꯅ ꯐꯖꯕ ꯃꯃꯤꯡ ꯑꯃ ꯑꯣꯏꯌꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯌꯨ ꯋꯥ ꯍꯥꯏꯕ ꯐꯥꯎ ꯊꯣꯛꯆꯜꯂꯛꯇ꯭ꯔꯦ ꯇꯥꯃꯣ ꯍꯣꯏ ꯉꯥꯏꯖꯕꯗꯣ ꯂꯥꯛꯂꯦ ꯍꯣꯏ ꯍꯣꯏ ꯉꯥꯏꯖꯕꯁꯤ ꯇꯥꯃꯣ ꯅꯅꯥꯎꯒꯤꯗꯤ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝꯁꯤꯗ ꯅꯅꯥꯎꯅ ꯉꯁꯤꯐꯥꯎꯗ ꯈꯥꯡꯉꯒ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯅꯅꯥꯎꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯅꯥꯕꯨꯅꯣ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯍꯥꯏꯕꯒꯤ ꯏꯊꯟꯗ ꯋꯥꯍꯪ ꯑꯃꯈꯛ ꯊꯣꯛꯑꯦꯕ ꯇꯥꯃꯣ ꯂꯤꯂꯥꯗꯨ ꯇꯥꯔꯨꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯆꯥꯟꯅꯕ ꯆꯨꯁꯟꯅꯕ ꯅꯅꯥꯎꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯅ ꯄꯥꯟꯕ ꯑꯃꯈꯛ ꯐꯥꯎꯈꯤ ꯋꯥꯁꯤ ꯇꯥꯃꯣ ꯌꯥꯝ ꯍꯥꯏꯕ ꯐꯥꯎ ꯉꯝꯖꯜꯂꯛꯇ꯭ꯔꯦ ꯇꯥꯃꯣ ꯃꯁꯤ ꯍꯥꯏꯔꯒ ꯇꯦꯟꯖꯟꯖꯒꯦ ꯇꯥꯃꯣ ꯊꯥꯒꯠꯆꯔꯤ ꯑꯃꯔꯥꯖ ꯍꯣꯏ ꯍꯣꯏ ꯄꯨꯟꯁꯤꯗ ꯃꯈꯟ ꯃꯈꯟ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯃꯥ ꯄꯥꯕꯨꯡꯗꯨ ꯂꯩꯖꯗ꯭ꯔꯕꯅꯤꯅ ꯀꯧꯒꯦ ꯍꯥꯏꯕꯗ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯥꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯌꯥꯝꯗ ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯧꯖꯕꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯐꯪꯗ꯭ꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯄꯣꯛꯁꯤꯒꯤ ꯐꯪꯁꯨ ꯐꯪꯉꯔꯣꯏꯗꯧ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯃꯔꯥꯖꯀꯤꯗꯤ ꯂꯩꯗꯤ ꯂꯩꯅꯒ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯂꯩꯗꯤ ꯂꯩꯕ ꯑꯗꯨꯅ ꯉꯥꯏꯖꯔꯤꯁꯤ ꯀꯅꯥꯅꯣ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯂꯥꯛꯄ ꯉꯥꯏꯕꯁꯨ ꯌꯥꯎꯋꯤ ꯀꯅꯥꯒꯨꯝꯕꯅ ꯃꯃꯥ ꯃꯄꯥꯅ ꯉꯥꯏꯗꯕ ꯑꯗꯨꯒ ꯃꯆꯥꯅ ꯉꯥꯏꯕꯁꯨ ꯌꯥꯎꯋꯤ ꯄꯨꯟꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯉꯥꯏꯗꯣꯏꯁꯤ ꯉꯥꯏꯔꯨꯕꯗꯨ ꯃꯄꯣꯛꯁꯤꯃꯒꯤ ꯀꯥꯟꯅꯔꯔꯣꯏꯗꯧꯕ ꯑꯗꯨꯅ ꯁꯛꯃꯥꯟꯅꯕꯤ ꯀꯌꯥ ꯃꯤꯡꯃꯥꯟꯅꯕꯤ ꯀꯌꯥ ꯃꯥꯏꯊꯣꯡ ꯃꯥꯟꯅꯕꯤ ꯀꯌꯥ ꯃꯃꯥꯒꯤ ꯏꯃꯥ ꯍꯥꯏꯕ ꯃꯤꯡ ꯃꯥꯟꯅꯕ ꯀꯌꯥ ꯄꯟꯊꯧ ꯍꯥꯏꯕ ꯃꯤꯡ ꯃꯥꯟꯅꯕ ꯀꯌꯥꯗꯣ ꯅꯤꯡꯁꯤꯡꯖꯕ ꯅꯠꯇꯅ ꯁꯣꯟꯖꯕ ꯅꯠꯇꯅ ꯃꯈꯣꯏꯗ ꯀꯧꯕ ꯅꯠꯇꯅ ꯑꯃꯨꯛ ꯂꯩꯔꯣꯏꯗꯣꯏꯅꯦ ꯁꯤꯅꯦꯕ ꯈꯦꯠꯅꯔꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯄꯟꯊꯧꯒ ꯍꯥꯏꯁꯦꯀꯣ ꯄꯟꯊꯧ ꯑꯄꯣꯛꯄ ꯍꯥꯏꯁꯦ ꯌꯥꯝꯅ ꯀꯠꯊꯣꯛꯄ ꯑꯗꯨꯅꯦ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯕ ꯏꯄꯥ ꯍꯥꯏꯕꯁꯦ ꯄꯨꯔꯥ ꯐꯨꯜꯅꯤ ꯃꯄꯥ ꯍꯥꯏꯁꯦꯀꯣ ꯏꯄꯥ ꯅꯠꯇ꯭ꯔꯁꯨ ꯃꯄꯥ ꯍꯥꯏꯕꯁꯦ ꯐꯨꯜꯂꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯆꯥꯕꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕ ꯃꯍꯥꯛꯀꯤ ꯁꯥꯒꯩꯗ ꯃꯍꯥꯛꯀꯤ ꯃꯐꯝ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯄꯥ ꯑꯃꯒꯤ ꯔꯣꯜꯁꯦ a big sacrifice aduna magi nungaibadi masasingna nungaibaduna mapagi nungaibani magi nupina nungaibaduna magi nungaibani mapa amagi sacrifice yam chawjan imagi sacrifice ne machabu nungsimandana machagi mai kaida da misang adum janga leine la le khangaba machado mama duna adum machadu gi misang janga leine adum michang janga ga lei mama sina phatre haiba machado mayam su yadra sune mama duna machadu gi ne adum misang jang bane aduga mapa ga khanara su ko tawnu ne angang du phubi ga nu ne moi pa bo adum machagi misang da adum lepa ga lei bane mama sina lepa sina mapana kathokpani a big sacrifice for her daughter, her son, his wife, magi nupi gi damok sagai gi damok haitare thagachari hello ming amadi leifam haibis hello sir bakura de kunji sorry tapiu kari kari wafam habi kan office jikan je mi hat pa siam lai lai na hat na re ko sa jicha हाइबदी नहान लमोंगी द अमा थोकपदो कनो मसनुपीगी मसाना हात इनेबा मयुमदा लेयदा अदु माइ नुपासी लेजदरबनेबा नुपीसे अदुगा मथंदा तुम कनो तौरगे अमने किने थप तौर मोइसे लेदिबने नुपीसे तुम लेइरबनेबा माना बुदि आई कइगुंबा सिरगा सु मोइना हातने माना हाय हाना ने खल्लु कोन हायम है अदु मागी कनो सि अम नुंगाइ के सिगी खुसिगी हिंगोन बुदि हिंगोन गिने हाये अदु तसु मामा आई सम हाजनिंग मने सा मामा मपा ओइबजिंगना साइदि मचा जिंजे
ꯀꯩꯅꯣ ꯇꯧꯔꯛꯑꯒꯗꯤ ꯃꯥꯒꯤ ꯅꯥꯈꯩ ꯁꯦꯡꯅ ꯅꯃꯥꯁꯦ ꯄꯥꯟꯊꯣꯛꯄꯤꯔꯝꯃꯒꯗꯤꯅꯦ ꯁꯤꯒꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯒꯁꯨ ꯁꯤꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡꯁꯦ ꯅꯨꯄꯤꯗ ꯅꯪꯍꯧꯗꯅꯕꯒꯤ ꯁꯨꯝꯕꯁꯤ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯅ ꯈꯜꯂꯦ ꯃꯣꯏꯅ ꯑꯉꯥꯡ ꯃꯆꯥꯁꯨ ꯂꯩꯖꯗ꯭ꯔꯕꯅꯤꯅ ꯃꯄꯥꯝꯗ ꯍꯟꯒꯦꯗꯤ ꯍꯜꯂꯣ ꯑꯗꯣ ꯂꯩꯕꯤꯒꯦ ꯂꯩꯌꯣ ꯍꯤꯡꯒꯣꯜꯗꯤ ꯅꯉꯣꯟꯗ ꯅꯃꯥ ꯄꯥꯜꯂꯣꯏꯅ ꯑꯗꯨꯝꯕꯒꯤ ꯃꯔꯤ ꯆꯠꯈꯤ ꯇꯧꯅꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯣꯟꯅ ꯑꯃꯨꯛ ꯔꯥꯏ ꯇꯥꯕꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯒꯤꯁꯨ ꯁꯣꯇꯣ ꯂꯣꯏꯅꯃꯛ ꯐꯝꯐꯝ ꯊꯣꯛꯑꯦꯅ ꯅꯤꯉꯣꯜ ꯇꯤꯚꯤꯁꯦ ꯅꯤꯉꯣꯜ ꯃꯁꯤꯡꯗꯨꯒꯤ ꯂꯣꯏꯅꯃꯛ ꯂꯧꯅꯤꯡꯕꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯂꯩꯅꯩꯌꯦꯕ ꯍꯧꯖꯤꯛꯀꯤꯗꯨꯗꯁꯨ ꯁꯨꯝꯕꯗꯒꯤꯁꯨ ꯍꯤꯡꯒꯣꯜ ꯖꯒꯥꯗꯤ ꯄꯤꯛꯑꯒ ꯁꯨꯝꯕꯗꯁꯨ ꯑꯗꯨꯝ ꯆꯌꯦꯠꯅꯕ ꯂꯩꯕꯗꯒꯤ ꯃꯤꯒꯤ ꯄꯨꯟꯁꯤꯗꯣ ꯌꯥꯝ ꯂꯥꯏꯅ ꯍꯥꯠꯇꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝꯒꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯈꯟꯕꯗ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯃꯤꯟꯅꯩꯌꯦꯕ ꯑꯩ ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯐꯣꯟ ꯍꯦꯛ ꯇꯧ ꯄꯥꯏꯔꯛꯇ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯑꯩꯅ ꯍꯦꯛ ꯐꯣꯟꯁꯦ ꯍꯦꯛ ꯇꯧꯋꯦꯕ ꯑꯗꯨꯒ ꯅꯍꯥꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯇꯥꯕꯗ ꯑꯩꯁꯦ ꯆꯥꯛꯀ ꯆꯥꯕ ꯌꯥꯗꯦ ꯅꯨꯡꯉꯥꯏꯇꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯃꯥꯁꯦ ꯂꯧꯗꯔꯤ ꯃꯣꯏꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯃꯆꯟ ꯃꯆꯥꯁꯨ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯌꯦ ꯈꯪꯗꯦ ꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯥꯒꯤ ꯂꯝꯁꯦ ꯃꯆꯥꯁꯤꯡꯁꯦ ꯑꯍꯜ ꯂꯃꯟꯅ ꯑꯗꯨꯝ ꯅꯥꯈꯩ ꯁꯪꯕꯤꯔꯝꯃꯗꯤ ꯐꯅꯦꯅ ꯈꯜꯂꯦ ꯁꯤ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯁꯥ ꯗ꯭ꯔꯃꯥꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ Thank you ꯊꯥꯒꯠꯆꯔꯤ ꯗ꯭ꯔꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯈꯜꯁꯦ ꯍꯟꯗꯛꯇꯤ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅꯅꯦ ꯏꯁꯥꯁꯤꯗꯅꯦ ꯆꯥꯐꯝ ꯊꯣꯛꯐꯝ ꯈꯪꯗꯕ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯑꯃ ꯇꯧꯕ ꯗ꯭ꯔꯃꯥꯁꯦ ꯇꯥꯔꯦ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯃꯥꯏ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯤꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯅꯔꯨꯕꯅꯤꯅ ꯁꯥꯔ ꯁꯤ ꯍꯥꯏꯔꯒ ꯊꯝꯖꯔꯒꯦ ꯐꯅꯤ ꯊꯥꯒꯠꯆꯔꯤ Thank you ꯈꯪꯍꯧꯗꯅ ꯉꯁꯤꯁꯤ ꯅꯣꯡ ꯑꯗꯨꯝ ꯆꯨꯔꯛꯈꯤ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯁꯥꯅ ꯅꯣꯡ ꯆꯨꯔꯛꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯔꯣꯝ ꯁꯥꯏꯠ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯂꯥꯛꯇꯕꯅꯤꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯕꯗ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯌꯥꯝ ꯂꯩ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯇꯧꯕꯤꯌꯨ ꯑꯩ ꯋꯥꯡꯈꯩ ꯑꯌꯥꯡꯄꯜꯂꯤꯗꯒꯤ ꯔꯦꯅꯨ ꯇꯣꯏꯖꯝ ꯃꯦꯗꯥꯝ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯑꯍꯥꯟꯕꯃꯛꯇꯗ ꯁꯥꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯔꯥꯡꯒꯤ ꯗꯔꯃꯥꯗꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯁꯥꯔ ꯀꯩꯅꯣꯒꯤ ꯑꯣꯇꯤꯁꯀꯤ ꯑꯣꯏꯕꯗꯨꯅ ꯃꯣꯕꯥꯏꯜꯗꯣ ꯌꯥꯝ ꯊꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯌꯥꯝ ꯊꯨꯅ ꯂꯧꯈꯠꯈꯤꯕꯗꯣ ꯑꯣꯇꯤꯁꯀꯤ ꯑꯣꯏꯕꯒꯤꯅꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯊꯝꯖꯒꯦ ꯀꯅꯥ ꯍꯥꯏꯕ ꯃꯤ ꯅꯍꯥꯃꯨꯛ ꯊꯦꯡꯉꯤꯗꯨꯗꯤ ꯅꯍꯥꯃꯨꯛꯀꯤꯅ ꯃꯦꯗꯥꯝ ꯁꯨꯔꯕꯂꯥꯒꯤꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯑꯣꯜꯂꯤꯗꯅ ꯃꯃꯥꯒꯤ ꯑꯣꯏꯕꯅ ꯊꯨꯏ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯃꯥ ꯑꯣꯏꯕꯅ ꯀꯨꯏ ꯑꯉꯥꯡ ꯑꯣꯏꯕꯅ ꯊꯨꯏ ꯁꯤꯅꯤꯅꯦ ꯃꯃꯥꯒꯤꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯑꯣꯜꯂꯤꯗꯅ ꯉꯔꯥꯡꯒꯤꯗꯨꯅ ꯑꯣꯇꯤꯁꯀꯤ ꯑꯣꯏꯕꯒꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯌꯥꯝ ꯊꯨꯅ ꯂꯧꯈꯠꯈꯤꯕꯅꯦ ꯍꯥꯏꯗꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯅꯠꯇꯦꯗ ꯃꯔꯥꯏꯕꯛ ꯂꯩꯕꯒꯤ ꯃꯔꯨ ꯃꯄꯥ ꯆꯥꯅꯔꯨꯕꯩꯅꯤꯗ ꯑꯉꯥꯡꯒꯤ ꯍꯟꯒꯦ ꯅꯠꯇꯦ ꯀꯗꯥꯏꯗꯩꯅꯣꯗꯣ ꯍꯥꯏꯕꯤꯌꯨ ꯑꯇꯣꯞꯄ ꯍꯥꯏꯕꯤꯌꯨ ꯑꯗꯒꯤ ꯁꯥꯔꯅ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯕꯤꯗ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯊꯨꯡꯕ ꯑꯣꯏꯕꯤꯌꯣꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯊꯧꯅꯤꯖꯔꯤ ꯑꯩꯈꯣꯏꯁꯨ ꯁꯥꯔꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯂꯩꯇꯅ ꯍꯣꯠꯅꯖꯕ ꯉꯝꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯃꯌꯥꯝꯗꯒꯤ ꯇꯦꯟꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯇꯦ ꯂꯣꯛ ꯇꯧꯕ ꯑꯃ ꯅꯨꯡꯉꯥꯏꯕꯗ ꯊꯕꯛ ꯅꯠꯇꯦ ꯃꯁꯤ ꯊꯕꯛꯁꯦ
ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯀꯣꯜ ꯇꯧꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤꯗ नास है आईडी ना अखोरम मई लाते तापीरे नास करी लमदनो खंद्रेको थगचरी कॉल तौबियो थोरम से सरुगाबियो खुदोंग चाबद पिजरी मथंगी कॉलरदा मिनिट खरदंग लेजरी याम्बा हौजिकी मतम से मियोई बसा उलगले कोई डायमंड टीवी वाहंग रेडियो फैमिली दी ओन दनबा ईश्वर की मफम दा ओंदनब ईश्वर की मफम दा हाय खुरमजरी है बरमान ओके सुकाइदे हेंदे नेवर मीगी नुंगाइतनब थबासिमा पुंसीदा तौरोइदों आई सानादुम कोई मियोबनिको मियोबसे वखलजे कोइना नियम चुमना खनबा वखनजे चुमना खनबा चुमना थांगबा चुमना सुम लैबदना काइद्रिने हेक सोइगिबदा सोइना थांगिबदा सोइगिबदा सोइबा नुमितुदा पुंचाइ चाइदोइने लैरिस पोट अमा नियम चुमना मथक्ता थांगलगा थम्बा मथक्ता थांगलगा थमिबा पोतु नियम चुमना मफम चान लैदे पोतु तादे खजिक्तंग मफम चागिदबदा पोपतु मखादा तार फोप मकाइ अदुगा चप माने पुंसीदसु तौरिबा थबकसि अदुना अखोइ मियोबना मी अमना मी अमदा कैसु ताकनिंगा कैसु लेपोन्ते अफबा करिनो फतबा करिनो जे मियामना लोइन खंगबा गाक्ता अꯩꯅ ꯉꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯩꯅ ꯇꯧꯒꯗꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯃꯤꯉꯣꯟꯗ ꯀꯔꯤ ꯀꯥꯏꯒꯗꯧꯔꯤ ꯑꯩꯅ ꯍꯥꯏꯗꯧꯔꯤꯁꯤꯅ ꯃꯤꯉꯣꯟꯗ ꯀꯔꯤ ꯇꯧꯗꯧꯔꯤ ꯑꯩꯈꯣꯏ ꯈꯜꯂꯒ ꯂꯣꯏ ꯆꯠꯅꯔꯤꯅꯤ ꯑꯗꯨꯃꯛꯇꯗ ꯈꯜꯂꯒ ꯆꯠꯅ ꯑꯗꯨꯝ ꯁꯣꯏꯗꯕ ꯉꯝꯗꯦ ꯌꯥꯎꯗꯕ ꯉꯝꯗꯦ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯤꯁꯤ ꯉꯥꯏꯔꯦ ꯋꯥ ꯉꯥꯡꯉꯝꯕꯗ ꯍꯥꯏꯔꯣꯏꯗꯧꯕ ꯉꯥꯡꯉꯣꯏꯗꯧꯕ ꯋꯥꯁꯤ ꯑꯗꯨꯝ ꯉꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯃꯤꯑꯣꯏꯕꯅꯤ ꯀꯣꯟꯅ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯊꯧꯔꯝꯗꯣ ꯇꯥꯔꯀꯥꯟꯗ ꯑꯁ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤꯗ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯤꯑꯣꯏꯕꯗ ꯑꯗꯨꯝ ꯊꯣꯛꯑꯦꯕ अदना हेंदी लाइस्ट्रमना हाइबिरी याम हौजिगी मतम से मी होबना सा ओलगले साना मी ओलगले हाइनरिम अदना कोइ डायमंड टीवी फैमिली दी मदु ओंदनबा हाइसिनी को कोइ दि चैनल सी याउबिरिबा मयाम पनमुक्ति वखल ताबसु गाक्तने यामना लेंगदना नुंगाइरसु नुंगाइत्रसु थोरमसे हौबदगी लोइ भोब तादबा याते आदना खोंफम सेट लेपगा फमगा लैबा दुम यावरिम कनागोम इनौ नौना संगकोजिंग दुम सि यावरने कोइ लाइव चाट दुम उइ लाओ चसे लाओ सोम चसी कौथोपसु यावी मी पुरो चसे लाओ इसे तारुसि लाओ अदो अदा लेमिनरिबा खोइसि चैनल सिदे कौथोइने मीदो कौथो चतनबा गायना होनैबो गतो कइनो हाय खाना माजु मथन्द चतपदु तनबा सोमदा मुक चतनिंबा कोइ सोंगि थोरमजु मुक यावनिंगदबा हाइतारे अदर माना हाइदोमिबा गांथोमिदु केदौइ मागी इमेज खोंगुनदुदि ताहौद्रा हाइद्रसु याबा चतनिंगगा चतखिबा तानिंगद्रगा दुम तादबा तोकनिंगगा दुम तोकपा माना अतोप चैनल अमदा येंगिबा होजिक लेरमे आउट ओइग्रे माना तोपम संगिबदा कनाम करिम हाइदौ लेति नत्रा हाइरमगदि ममी तारमेबा ममी ताहौवेबा अदना सिगुमसु दुम यावरिमदो अदो यावनिंग यावजसनु तोनिंग तौजसनु कोइगिदि केम खनबा लेते हेंदी एवरीथिंग कोइन होनेसि मियामगिनी अपामना दुम ताजनी पामदबना दुम तोक्सनी नत्रा अखोइ पुनमक्सिदा थेंगनरिबा सिंगसे सिबा नुमित अमता माना रोय न इन ततनाइजेत पोकपो नुमिसु मानबा खरा खक्तनी पोलकपा मतमदा करिसु पुदना लाखी सत्खिबा मतमदसु करिमता पुदना चतखिगनी पोलकपदा मिंग याउदे चतखिबदा मिंग याउगनी थगचरी मथंगी कॉल लोकचगे हेलो मिंग अमदि लाइफम हाइबियु हेलो ताबिरब्रा इबुंगा मिंग लाइफम हाइबियु इमा जे बिसेमपुरदगी धोनी थियामनि इबुंगा ngасайdi ꯀꯣꯜꯁꯦ ꯑꯝꯇ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯅ ꯐꯪꯖꯈ꯭ꯔꯦ ꯉꯔꯥꯡꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯦꯜꯕꯣꯔꯟꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯦꯜꯕꯣꯔꯟꯗ ꯂꯩꯕ ꯏꯆꯥ ꯁꯔꯨꯕꯂꯥꯒꯤ
ꯏꯁꯨ ꯑꯣꯇꯤꯁꯀꯤ ꯕꯥꯔꯗꯦꯒꯤ ꯋꯤꯁꯁꯨ ꯄꯤꯖꯅꯤꯡꯕ ꯑꯗꯒꯤ ꯂꯤꯂꯥꯒꯤ ꯀꯔꯤꯗꯁꯨ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯈꯤꯇꯪ ꯁꯥꯖꯅꯤꯡ ꯇꯧꯕꯅꯦ ꯏꯆꯥ ꯁꯔꯨꯕꯂꯥꯅ ꯄꯣꯛꯄ ꯏꯁꯨ ꯑꯣꯇꯤꯁꯀꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯁꯤꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯒꯤ ꯁꯤꯃꯁꯨ ꯄꯥꯎꯖꯦꯜꯁꯤ ꯄꯤꯖꯔꯦ ꯑꯗꯨꯒ ꯏꯃꯥꯅ ꯉꯔꯥꯡꯒꯤ ꯗ꯭ꯔꯃꯥꯁꯤꯒꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯟꯅꯕ ꯉꯥꯏꯖꯔꯛꯄꯗ ꯂꯥꯛꯂꯦ ꯍꯥꯏꯕ ꯗ꯭ꯔꯃꯥꯗꯨ ꯏꯃꯥꯗꯤ ꯑꯁ ꯅꯨꯡꯗꯥꯡꯗꯨ ꯇꯥꯔꯦ ꯑꯗꯨꯁꯨ ꯄꯦꯟꯗꯅ ꯑꯌꯨꯛꯁꯨ ꯑꯅꯤꯔꯛ ꯇꯥꯕ ꯀꯞꯄꯁꯤ ꯀꯞꯄꯁꯤ ꯄꯤꯁꯦ ꯀꯪꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯅꯅꯦ ꯃꯁꯤ ꯑꯃꯨꯛꯇꯗꯤ ꯐꯣꯡꯗꯣꯛꯍꯧꯒꯦꯅ ꯇꯧꯕꯁꯤ ꯉꯁꯥꯏꯗꯒꯤ ꯐꯣꯟꯁꯦ ꯍꯧꯕꯗꯒꯤ ꯇꯧꯕꯗꯅꯦ ꯐꯪꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯏꯆꯥ ꯁꯨꯔꯕꯂꯥ ꯀꯩꯅꯣꯒꯤ ꯁꯨꯔꯕꯂꯥꯒꯤ ꯃꯆꯥꯒ ꯏꯁꯨꯒꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯑꯣꯏꯔꯁꯅꯨꯅ ꯏꯃꯥꯅꯁꯨ ꯕꯣꯔ ꯄꯤꯖꯔꯤ ꯂꯥꯞꯄꯁꯨ ꯑꯗꯨꯒ ꯗ꯭ꯔꯃꯥꯗꯨꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯣꯡꯗꯣꯛꯆꯒꯦꯅ ꯇꯧꯖꯕꯅꯦ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯦ ꯇꯥꯕꯗꯤ ꯇꯥꯔꯒ ꯏꯃꯥꯍꯣꯏꯁꯨ ꯇꯣꯏꯅ ꯄꯥꯛ ꯇꯧꯕꯁꯨ ꯐꯪꯕ ꯉꯝꯗꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯇ꯭ꯔꯥꯏꯗꯤ ꯇꯧꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛꯀꯤ ꯇꯥꯖꯕ ꯐꯪꯕꯁꯤ ꯏꯃꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯇꯥꯖꯔꯤꯅꯤ ꯊꯧꯔꯝ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯒ ꯅꯍꯥꯟ ꯉꯔꯥꯡꯗꯤ ꯅꯠꯇꯦ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟꯁꯦ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒꯤ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯑꯌꯨꯁꯀꯤ ꯗꯣꯛꯇꯔꯅꯦ ꯂꯣꯏꯅꯃꯛ ꯇꯧꯗꯅ ꯂꯩꯇꯕꯗꯨꯒꯤ ꯑꯁꯇꯤꯒꯤ ꯆꯠꯂꯦꯕ ꯑꯁꯇꯤꯒꯤ ꯆꯠꯄꯁꯤꯗꯅꯦ ꯏꯕꯨꯡꯉꯣ ꯐꯥꯟꯗꯣ ꯃꯌꯥꯏ ꯏꯝꯐꯥꯜ ꯂꯣꯝ ꯆꯠꯄꯒꯤ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯂꯥꯟꯊꯣꯛꯑꯒ ꯃꯌꯥꯏ ꯏꯝꯐꯥꯜ ꯂꯣꯝꯗ ꯆꯠꯄꯒꯤ ꯃꯇꯦꯛꯇꯨꯗꯅꯦ ꯑꯉꯛꯄ ꯑꯃꯅꯦꯕ ꯃꯌꯥꯝꯁꯤꯅ ꯉꯥꯁꯦ ꯀꯦꯖꯤꯗ ꯔꯧꯅ 100 ꯄꯤ ꯇꯨꯡꯍꯟꯕꯤꯅ 50 ꯄꯤꯕ ꯃꯤꯁꯤꯅ ꯍꯦꯛꯇ ꯁꯣꯔꯣꯛꯀꯤ ꯀꯥꯡꯄꯣꯛꯀꯤ ꯒꯥꯔꯤ ꯂꯦꯞꯄ ꯆꯤꯡꯒ ꯀꯩꯅꯣꯒꯁꯤꯅ ꯁꯣꯔꯣꯛ ꯃꯊꯛꯇ ꯀꯩꯅꯣ ꯍꯨꯜꯂꯤꯅꯦ ꯂꯥꯡ ꯍꯨꯜꯂꯤꯅꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟ ꯆꯤꯡꯉꯤꯁꯦ ꯄꯤꯁꯦꯟꯁꯤꯅ ꯊꯥꯖꯤꯟ ꯌꯧꯕ ꯈꯧꯔꯤ ꯌꯧꯕ ꯀꯥꯟꯗꯨꯗ ꯆꯤꯡꯉꯦꯕ ꯃꯌꯥꯏ ꯏꯝꯐꯥꯜ ꯋꯦ ꯇꯨ ꯃꯌꯥꯝ ꯏꯝꯐꯥꯜꯒꯤ ꯋꯦꯜꯀꯝ ꯀꯩꯅꯣ ꯑꯃ ꯊꯥꯔꯤꯗꯣ ꯑꯗꯨꯒꯤ ꯆꯥꯡꯁꯦ ꯃꯤꯁꯦ ꯂꯤꯆꯤꯡ ꯂꯥꯈꯥ ꯃꯦꯂꯥꯕꯨꯗꯤ ꯍꯦꯟꯖꯥꯠꯅꯦꯕ ꯐꯥꯔꯝ ꯃꯄꯨꯗꯨꯅꯗꯤ ꯀꯝꯗꯧꯔꯝꯒꯅꯤ ꯃꯣꯏꯁꯦ ꯃꯥꯒꯤ ꯌꯣꯛꯆꯔꯤꯕ ꯐꯥꯔꯝꯗꯣ ꯄꯥꯊꯣꯛꯈꯤꯕꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤꯕꯅꯦꯕ ꯑꯗꯨ ꯃꯤꯌꯥꯝꯗꯨꯅ ꯉꯥꯗꯣ ꯐꯥꯕꯒ ꯂꯩꯕ ꯂꯂꯣꯟꯕꯤ ꯂꯥꯛꯄꯒ ꯑꯉꯛꯄ ꯍꯥꯏꯕꯅꯦ ꯑꯉꯛꯄ ꯑꯃꯅꯤ ꯐꯧꯕꯒꯤ ꯄꯣꯠꯊꯣꯛꯄ ꯉꯝꯕ ꯅꯠꯇꯦꯕ ꯃꯤꯁꯤꯡꯁꯤꯅꯅꯦ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯔꯣꯜ ꯑꯃ ꯑꯅꯥ ꯑꯌꯦꯛꯀꯤ ꯃꯔꯣꯜ ꯑꯃ ꯂꯥꯟꯒꯤ ꯃꯔꯣꯜ ꯑꯃ ꯑꯗꯒꯤ ꯂꯝꯕꯣꯟꯗꯃꯛꯇ ꯉꯔꯥꯡ ꯅꯍꯥꯟ ꯅꯪꯅ ꯁꯛꯇꯣꯛꯏꯕ ꯊꯧꯗꯣꯛ ꯁꯤꯒꯨꯝꯕꯒꯤ ꯆꯩꯔꯛꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎꯕꯨꯗꯤ ꯂꯩꯕꯥꯛꯁꯦ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨ ꯀꯩꯅꯣ ꯇꯧꯕꯕꯨꯗꯤ ꯇꯥꯖꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯀꯔꯤ ꯍꯥꯏꯖꯔꯨꯗꯧꯕ ꯍꯣꯏ ꯍꯣꯏ ꯃꯥ ꯈꯤꯇꯪ ꯐꯣꯡꯗꯣꯛꯅꯤꯡꯕꯅꯤ ꯏꯃꯥꯅ ꯊꯥꯒꯠꯆꯔꯤ ꯃꯥ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯋꯥꯍꯩ ꯈꯔ ꯑꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯃꯦꯗꯥꯝ ꯁꯔꯣꯕꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯕꯥꯔꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯆꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ Thank you so much, Konthokjam. Thoram tabiri na tapira ko Mani Chandra Morangsa. Thank you so much. Sum u koi su ui makan je am u mi. Adagi ni ta. Adagi. Hello. 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 Hello sir. Mingalai phone tapiyo. Phone tawjarabiba ai lai manai deki kutama khane sa marangi thoram loi nungaijagare kari su nungaire dharma su phajai duga medam busu thagachari chadu busu puchim sangba nungai asabu oijanona nijari phone da tabro radio da tabro radio da sutai sar phone da sutai baba ho ima hoina radio da tare khoina phone da dum tare hoi yam nungai aduga sarna tawrubada yam chanai sargi sangga loina ima adagi medam sing loina chanai nungju loi nungsi aduga hoji ima saisabidagi ima amana masugi nupi telakoi wari da tabada di sum nungaite kai no hai kanda hojik se asengba loi hainabanadi hogi lotpa yaroidaba potlom khak oibanina ko sa ai samaktu aina telakpa matamda
ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯒ ꯈꯪꯅꯔꯛꯄ ꯃꯇꯝꯗ ꯐꯣꯟꯗ ꯌꯥꯝ ꯈꯪꯅꯔꯝꯃꯤꯗꯅ ꯁꯥꯔ ꯍꯥꯟꯅꯗꯤ ꯍꯣꯏ ꯍꯣꯏ ꯁꯛ ꯎꯅꯗꯕꯤꯗ ꯐꯣꯟꯗ ꯍꯥꯟꯅ ꯈꯪꯅꯖꯕꯅꯦꯕ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯐꯣꯟ ꯂꯩꯔꯝꯗ꯭ꯔꯗꯤ ꯊꯨꯡꯅꯔꯝꯃꯣꯏꯅꯦ ꯑꯗꯨꯗꯤ ꯑꯗꯩꯗ ꯍꯥꯟꯅ ꯐꯣꯟꯁꯤꯗ ꯈꯪꯅꯔꯒ ꯃꯁꯛꯇꯤ ꯎꯅꯗꯕꯅꯤना ꯃꯥꯅꯗꯤ ꯑꯩꯁꯦ ꯀꯩꯅꯣ ꯈꯪꯗꯕꯅꯤ나 ꯑꯩꯅ ꯃꯉꯣꯟꯗ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏ ꯇꯥꯃꯣꯆꯥ ꯑꯩꯗꯤ ꯃꯤꯒ ꯁꯨꯝ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯅ ꯍꯌꯦꯡ ꯇꯥꯃꯣꯆꯥ ꯍꯣꯏꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯍꯟꯁꯤꯡ ꯏꯃꯥ ꯕꯕꯥ ꯍꯣꯏ ꯑꯗꯩ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩ ꯀꯩꯁꯨ ꯄꯥꯝꯃꯣꯏ ꯑꯩꯅ ꯋꯥꯔꯤꯁꯦ ꯁꯦꯡꯅ ꯁꯥꯗꯣꯛꯆꯔꯦꯕ ꯁꯥꯔ ꯑꯗꯨꯀꯥꯟꯗꯨꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯍꯥꯏ ꯑꯗꯨꯗꯤ ꯅꯪ ꯆꯥꯛ ꯊꯣꯡꯕꯗꯤ ꯉꯝꯕ꯭ꯔꯥ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯑꯩꯅ ꯉꯝꯃꯦ ꯆꯥꯛ ꯊꯣꯡꯕꯗꯤ ꯉꯝꯃꯦꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯗꯤ ꯌꯥꯔꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯨꯔꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯑꯗꯨ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯊꯃꯣꯏꯗꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡ ꯊꯣꯛꯄ ꯑꯃꯒ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯉꯥ ꯆꯔꯥ ꯑꯃ ꯄꯨꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯛ ꯈꯪꯅꯁꯦ ꯑꯗꯨꯗꯤꯅ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯑꯩ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯀꯩꯅꯣ ꯏꯆꯟꯅ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯁꯦ ꯏꯆꯟ ꯀꯔꯤ ꯁꯣꯔꯤꯅꯣ ꯑꯩꯗꯤ ꯈꯨꯠꯇ ꯃꯩꯅ ꯄꯣꯛꯈꯤꯕꯩꯅꯦ ꯁꯥꯔ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯁꯤꯃ ꯑꯩ ꯀꯔꯤꯝ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯑꯣꯏ ꯈꯛꯇꯅꯦꯕ ꯁꯤꯖꯤꯟꯅꯩꯁꯦ ꯑꯣꯏ ꯈꯛꯇꯅ ꯁꯤꯖꯤꯟꯅꯕꯅꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯣꯛꯏꯔꯣ ꯀꯩꯗꯧꯔꯤꯅꯣ ꯑꯉꯥꯡ ꯑꯩꯈꯣꯏ ꯆꯍꯤ 3ꯒ ꯍꯥꯏꯔꯛꯄ ꯑꯗꯥꯏꯗ ꯐꯤ ꯀꯤꯁꯤ ꯑꯩꯈꯣꯏ ꯉꯛꯁꯝꯗ ꯀꯤꯕꯗꯣ ꯑꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒꯁꯤꯅ ꯗꯨꯀꯥꯟ ꯊꯣꯛꯈꯤꯈ꯭ꯔꯒ ꯏꯆꯦꯅ ꯏꯁꯤꯡ ꯁꯣꯛ ꯆꯠꯈꯤꯕꯗ ꯑꯩꯈꯣই ꯗꯅꯥꯁꯦ ꯊꯥꯒꯠꯂꯝꯃꯒ ꯏꯆꯦꯅ ꯊꯅꯝꯕꯅꯦ ꯍꯥꯏꯌꯦ ꯑꯗ ꯐꯤ ꯀꯤꯁꯤ ꯀꯤꯕꯗꯨꯗꯒꯤ ꯋꯥꯏꯔꯒ ꯆꯥꯛꯄꯅꯦ ꯍꯥꯏꯕ ꯑꯗ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯁꯤꯟꯅꯔꯝ ꯐꯤ ꯀꯤꯁꯤ ꯀꯤꯕꯗꯣ ꯌꯥꯝ ꯕꯦꯔꯥꯅꯤ ꯃꯇꯝꯗꯨꯗ ꯐꯨꯔꯤꯠꯀ ꯂꯤꯠꯇꯕꯤꯗ ꯐꯤ ꯀꯤꯁꯤ ꯍꯦꯛꯇ ꯀꯤꯁꯜꯂ ꯊꯝꯅꯔꯝꯕꯤꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯈꯤꯕꯅꯤ ꯁꯥꯔ ꯑꯗꯨꯅ ꯑꯁꯦꯡꯕꯗꯤ ꯁꯨꯝ ꯍꯥꯏꯗꯣꯛꯅꯤꯡꯉꯤ ꯑꯗꯨꯅ ꯅꯍꯥꯟ ꯐꯪꯁꯟꯒ ꯂꯥꯛꯄꯗꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯌꯥꯝ ꯄꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ ꯅꯪ ꯆꯠꯅꯕ ꯇꯌꯥꯔꯤ ꯇꯧꯔꯣ ꯀꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯅꯦꯝꯄꯣꯛꯁꯤꯒꯅꯦ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯑꯩꯅ ꯁꯥꯔꯒꯤꯗ ꯁꯔꯨꯛ ꯌꯥꯖꯔꯤꯕ ꯏꯁꯩ ꯈꯔ ꯁꯛꯄ ꯐꯪꯖꯔꯤꯕ ꯅꯨꯡꯉꯥꯏꯊꯣꯛꯅ ꯄꯦꯟꯊꯣꯛꯑꯒ ꯁꯨꯝ ꯂꯩꯅꯦ ꯑꯋꯥꯕ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯑꯋꯥꯕꯗꯨꯗ ꯈꯟꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯑꯁꯦꯡꯕꯗꯤ ꯍꯥꯏꯗꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯅ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯈꯪꯅꯒꯗꯕ ꯄꯣꯠꯁꯤꯡ ꯂꯣꯠꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯁꯥꯔ ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯇꯠꯇꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯁꯥ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒꯤ ꯇꯤꯟꯐꯝꯅꯤ ꯃꯌꯥꯝꯒꯤ ꯇꯤꯟꯐꯝꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕꯁꯤꯡꯕꯨꯗꯤ ꯌꯥꯎꯔꯁꯨ ꯌꯥꯎꯗ꯭ꯔꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃꯗꯕꯨ ꯆꯠꯂꯁꯨ ꯑꯃꯗ ꯆꯠꯂꯁꯨ ꯑꯗꯨꯝ ꯄꯪꯌꯥꯏ ꯌꯥꯏ ꯑꯩꯈꯣꯏꯒꯤꯁꯨ ꯇꯥꯕꯤꯔꯁꯨ ꯌꯥꯏ ꯇꯥꯕꯤꯗ꯭ꯔꯁꯨ ꯌꯥꯏ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯃꯔꯨꯑꯣꯏꯅꯅꯦ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒ ꯃꯁꯥꯒꯤ ꯐꯤꯕꯝꯒ ꯈꯤꯇꯪꯒ ꯁꯣꯏꯗꯅꯒ ꯂꯩꯖꯔꯕꯁꯤꯡ ꯍꯛꯆꯥꯡ ꯁꯣꯏꯗ꯭ꯔꯕꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯕ ꯌꯨꯝꯗ ꯂꯩꯕꯁꯤꯡ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯕ ꯍꯥꯎꯁ ꯋꯥꯏꯐꯁꯤꯡ ꯊꯕꯛ ꯁꯨꯕ ꯎ ꯁꯨꯕ ꯐꯥꯝꯗ ꯂꯩꯕ ꯀꯣ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯒ ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯂꯩꯗꯤ ꯂꯩꯖꯗꯕ 100ꯗꯪꯗꯤ ꯇꯥꯜꯂꯒ 50ꯗꯪꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯨꯊꯣꯛꯑ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯥꯟ ꯑꯣꯏꯕ ꯉꯝꯕ ꯀꯠꯊꯣꯛꯄ ꯉꯝꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔ ꯊꯥꯗꯣꯛꯄ ꯉꯝꯕ ꯂꯥꯏꯐ ꯃꯦꯇꯔꯁ ꯍꯤꯡꯕꯒꯤ ꯃꯔꯝ ꯈꯪꯕ ꯄꯥꯝꯕ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯤꯡꯂꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯤ ꯏꯆꯥꯒ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯛꯇꯪ ꯊꯥꯛꯅꯕ ꯅꯠꯇꯦ ꯑꯩꯅ ꯍꯤꯡꯂꯤꯁꯦ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇꯅꯤ ꯂꯥꯏꯐ ꯃꯦꯇꯔꯁ ꯑꯦꯖ ꯑꯦ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯅꯠꯇꯅ ꯃꯥꯂꯦꯝꯁꯤꯗ ꯍꯤꯡꯉꯤꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯑꯩ ꯑꯃ ꯂꯩꯔꯝꯕꯒꯤꯗꯃꯛ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯗꯨꯅꯤ ꯑꯗꯨꯅꯤ ꯂꯥꯏꯐ ꯃꯦꯇꯔꯁ ꯍꯥꯏꯁꯦ ꯁꯣ ꯑꯗꯨꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯍꯥꯏꯇꯥꯏ ꯎꯗꯦ ꯏꯆꯜꯒꯤ ꯈꯨꯠ ꯁꯣꯛꯏ ꯈꯣꯠꯂꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯏꯆꯟꯅ ꯉꯁꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯦꯕ ꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯕꯗ ꯑꯩ ꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗꯦ ꯃꯩ ꯆꯥꯛꯇꯅ ꯂꯩꯔꯨꯔꯦ ꯐꯣꯟꯒꯤ ꯃꯇꯦꯡꯅ ꯈꯪꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯊꯃꯣꯏꯒ ꯌꯥꯅꯔꯦ ꯊꯃꯣꯏꯅ ꯌꯥꯅꯔꯕꯅꯤꯅ ꯁꯣꯏꯕ ꯄꯨꯝꯅꯃꯛ ꯉꯥꯡꯅꯔꯦ ꯉꯥꯡꯅꯔꯕꯅꯤꯅ ꯑꯃꯒꯤꯁꯨ ꯑꯃꯅ ꯔꯦꯁꯄꯦꯛ ꯇꯧꯔꯦ ꯑꯃꯅꯁꯨ ꯔꯦꯁꯄꯦꯛ ꯇꯧꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯤꯠꯅ ꯌꯦꯡꯕꯗ ꯐꯖꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯗꯨꯈꯛ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯅꯨꯡꯁꯤꯕ ꯐꯖꯕꯗꯣ ꯑꯄꯥꯝꯕꯗꯣ ꯂꯣꯏꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯈꯤꯒꯅꯦꯕ ꯐꯖꯕꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯣꯏ ꯂꯣꯏꯈꯤꯒꯅꯤ ꯂꯣꯏꯕ ꯅꯥꯏꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯅꯨꯡꯁꯤꯕꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗ ꯀꯔꯝꯕ ꯅꯨꯡꯁꯤꯕ ꯑꯩꯅ ꯃꯥꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯩꯕꯨꯁꯨ ꯃꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯆ ꯑꯗꯔ ꯑꯃꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯌꯥꯅꯕ ꯑꯗꯨꯅꯦꯕ ꯃꯤ ꯑꯃꯅ ꯑꯃꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯋꯥꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗꯅꯦ ꯃꯤꯒ ꯂꯥꯞꯅꯔꯛꯀꯗꯣꯏꯁꯤ ꯃꯤꯒ ꯅꯨꯡꯁꯤꯅꯔꯣꯏꯗꯣꯏꯁꯤ
ꯑꯗꯨꯅꯦ ꯂꯥꯏꯐ ꯃꯦꯇꯔꯁ ꯍꯥꯏꯁꯦ ꯍꯤꯡꯕꯒꯤ ꯃꯔꯝ ꯍꯥꯏꯁꯦ ꯑꯗꯨꯅꯦꯕ ꯂꯩꯁꯦ ꯌꯥꯝ ꯂꯨꯕꯖꯥꯠꯅꯦꯕ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯄ꯭ꯔꯦꯝꯖꯤꯠ ꯍꯥꯎꯕꯝ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠ ꯅꯨꯡꯉꯥꯏꯕꯤꯔꯤꯀꯣ ꯑꯗꯨꯝ ꯍꯤꯡꯉꯤ ꯁꯥꯔ ꯀ꯭ꯋꯥ ꯅꯨꯡ ꯑꯗꯨꯝ ꯀ꯭ꯋꯥ ꯆꯥꯕꯤꯔꯤ ꯐꯖꯅ ꯆꯥꯔꯤ ꯐꯖꯅ ꯑꯗꯨꯝ ꯅꯣꯡꯃꯗ ꯃꯇꯞ ꯀꯌꯥꯃꯨꯛꯇꯤ ꯆꯥꯕꯤꯌꯨ ꯑꯣꯖꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯉꯩ ꯆꯥꯕ꯭ꯔꯕ ꯇꯧꯕꯗꯤ ꯉꯁꯥꯏꯒꯤ ꯇꯥꯏꯅꯕꯗꯣ ꯑꯗꯣꯝꯗ ꯑꯣꯏꯅ ꯇꯥꯏꯅꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯣꯏ ꯌꯥꯝ ꯐꯩ ꯑꯣꯖꯥ ꯇꯥꯛꯄꯤꯌꯨ ꯉꯁꯤ ꯀꯣꯜ ꯇꯧꯔꯛꯄꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ ꯖꯪꯒꯜꯗ ꯎ ꯌꯥꯟꯕ ꯁꯔꯀꯥꯔꯅꯁꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯅꯤ ꯆꯩꯅꯥꯅ ꯄ꯭ꯔꯖꯥꯗ ꯑꯗꯨꯝ ꯏꯁꯤꯡ ꯆꯥꯎ ꯂꯩꯔꯦ ꯃꯥꯅꯤ ꯑꯗꯨꯅ ꯃꯤꯠꯅ ꯈꯣꯡꯅ ꯎꯕꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯗꯦꯕ ꯀꯔꯃꯗ ꯁꯤꯡꯅ ꯊꯣꯡꯕꯒꯤ ꯃꯍꯨꯠꯇ ꯒ꯭ꯌꯥꯁꯅ ꯑꯣꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯐꯣꯡꯕ ꯑꯣꯏꯕꯅꯤꯅ ꯎꯃꯪꯗ ꯌꯥꯜꯂꯨꯕ ꯁꯤꯡ ꯌꯥꯜꯂꯨꯕ ꯍꯥꯏꯁꯤꯗꯤ ꯀꯅꯥꯅ ꯐꯥꯔꯨꯅꯤ ꯀꯅꯥꯅ ꯊꯤꯒꯠꯂꯨꯅꯤ ꯑꯗꯨꯒ ꯎꯁꯣꯞ ꯃꯦꯂꯥ ꯇꯧꯕꯗ ꯑꯣꯏꯅ ꯊꯤꯡꯕꯤꯕꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯁꯤꯖꯤꯟꯅꯗ꯭ꯔꯗꯤ ꯎꯃꯪꯁꯨ ꯈꯔ ꯃꯈꯩꯗꯤ ꯀꯟꯕ ꯉꯝꯅꯤꯅ ꯈꯜꯂꯦ ꯃꯥꯅꯤ ꯍꯥꯏꯗꯤ ꯎꯁꯣꯞ ꯇꯧꯔꯣ ꯑꯗꯒꯤ ꯂꯨꯍꯣꯡꯕ ꯇꯧꯔꯣ ꯁꯤꯡꯅ ꯂꯣꯏ ꯁꯤꯖꯤꯟꯅꯩꯗꯣ ꯁꯤꯡꯗꯣ ꯂꯩꯕꯤꯗ꯭ꯔꯒꯗꯤ ꯃꯣꯏ ꯎ ꯌꯥꯟꯕꯗꯨꯁꯨ ꯈꯔ ꯃꯈꯩ ꯍꯟꯊꯔꯛꯀꯗꯧ ꯃꯥꯜꯂꯦ ꯏꯁꯤꯡ ꯑꯆꯥꯎꯕ ꯈꯔ ꯍꯟꯊꯔꯛꯇꯧ ꯃꯥꯜꯂꯦ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯊꯨꯝꯃꯤꯁꯤ 3ꯂꯛ ꯁꯨꯔꯦ ꯃꯦꯔꯥꯒꯤ ꯏꯆꯥꯎ ꯑꯃꯨꯛ ꯋꯥꯠꯂꯤ ꯑꯗꯨꯗꯤ 4ꯂꯛ ꯊꯨꯝꯃꯗꯤ ꯑꯁ ꯌꯥꯝꯅ ꯍꯤꯡꯕꯗ ꯋꯥꯔꯅꯤ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯁꯥꯔꯗ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯖꯔꯤ ꯍꯥꯏꯕꯤꯌꯨ ꯏꯁꯩ ꯑꯃ ꯃꯔꯛꯇ ꯍꯣꯔꯦꯟꯀꯣ ꯁꯦꯝꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯍꯥꯏꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯨꯝꯇ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯁꯦꯟꯅꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯁꯤ ꯍꯥꯏꯔꯒ ꯇꯤꯟꯁꯤꯟꯖꯔꯒꯦ ꯁꯥꯔ ꯊꯝꯖꯔꯒꯦ ꯊꯤꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯍꯥꯏꯕ ꯏꯁꯩꯗꯨꯅꯤꯅꯦ ꯋꯥꯡꯂꯩꯔꯥꯡꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗꯗꯤ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯖꯥ ꯑꯇꯩ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯔꯒ ꯑꯇꯩ ꯃꯇꯝꯗ ꯊꯥꯜꯂꯛꯅꯕ ꯍꯣꯠꯅꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯎ ꯊꯥꯕ ꯍꯧꯔꯛꯄ ꯃꯇꯝꯁꯦ ꯑꯩ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯦꯛ ꯌꯥꯎꯕꯗꯤ ꯄꯥꯎꯅꯥ ꯕꯖꯥꯔ ꯑꯗꯨꯋꯥꯏꯗ ꯆꯥꯔ ꯂꯩꯔꯦ ꯄꯥꯎꯅꯥ ꯕꯖꯥꯔ ꯑꯩꯈꯣꯏ ꯂꯩ ꯃꯐꯝꯗꯨꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯐꯝꯅꯤ ꯌꯥꯝ ꯐꯠꯇꯕ ꯃꯐꯝ ꯑꯃꯗꯤ ꯑꯗꯨꯋꯥꯏꯗꯨꯗꯤ ꯒꯂꯤ ꯅꯨꯡꯂꯤ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯌꯥꯝ ꯃꯤ ꯐꯠꯇꯕ ꯃꯤ ꯃꯈꯜ ꯂꯣꯏ ꯁꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯐꯝꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯃꯟꯗꯤꯔ ꯂꯥꯏꯁꯪ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥ ꯋꯥꯏꯕ ꯂꯥꯛꯄ ꯂꯤꯂꯥꯒꯤ ꯑꯣꯐꯤꯁ ꯀꯥꯏꯅ ꯂꯩꯕ ꯂꯤꯂꯥ ꯆꯠꯂꯨꯔꯒ ꯑꯍꯤꯡ ꯑꯗꯩꯗ ꯑꯩꯈꯣꯏ ꯃꯤ 8-9ꯒ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯌꯨꯝ ꯂꯥꯞꯄꯉꯩ ꯃꯔꯝꯗꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯂꯥꯛꯄꯁꯦ ꯌꯥꯝ ꯆꯠꯅꯔꯝꯃꯦꯕ ꯑꯗꯨꯅ ꯒꯥꯔꯤ ꯑꯦꯛꯇꯤꯚꯥ ꯑꯃꯒ ꯊꯧꯖꯕ ꯄꯜꯁꯔ ꯑꯃꯒ ꯊꯧꯖꯕꯗ ꯂꯝꯕꯤꯗ ꯅꯣꯡꯃꯩ ꯀꯤꯠ ꯅꯝꯃꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯗꯨ ꯄꯤꯔꯛꯑꯣ ꯀꯥꯏꯅ ꯃꯨꯟꯈ꯭ꯔꯒꯗꯤ ꯌꯥꯝ ꯑꯋꯥꯕ ꯑꯣꯏꯗꯣꯏꯖꯥꯠꯅꯤꯗ ꯑꯗꯨꯅ ꯒꯥꯔꯤꯁꯦ ꯂꯥꯛꯈꯤꯅꯤ ꯀꯤꯕꯗ ꯑꯍꯤꯡ ꯆꯠꯇꯕꯒ ꯑꯗꯨꯝ ꯌꯨꯝ ꯍꯟꯗꯕꯒ ꯌꯥꯎꯋꯦ ꯃꯇꯝ ꯑꯃ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗ 2010 ꯑꯗꯨꯋꯥꯏꯗ ꯑꯗꯨꯅ ꯀꯤꯗꯅꯒ ꯆꯠꯇꯦ ꯑꯗꯩ ꯃꯃꯩ ꯊꯪꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯕ ꯀꯥꯟꯗꯨꯗ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯑꯗꯨꯒꯤ ꯄꯔꯦꯡ ꯊꯪꯒꯥ ꯕꯖꯥꯔ ꯄꯔꯦꯡꯗꯨꯗ ꯄꯥꯎꯅꯥ ꯕꯖꯥꯔ ꯃꯔꯨꯑꯣꯏꯅ ꯎ ꯌꯥꯝ ꯊꯥꯒꯠꯂꯛꯑꯦꯕ ꯑꯩ ꯍꯥꯏꯔꯛꯇꯣꯏ ꯋꯥꯁꯤ ꯎ ꯌꯥꯟꯊꯠꯄꯩ ꯃꯇꯥꯡꯗꯨꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯥꯏ ꯃꯄꯥꯗꯨ ꯗ꯭ꯔꯦꯟ ꯆꯟꯕꯒꯤ ꯑꯦꯛꯁꯀꯥꯚꯦꯇꯔꯁꯤꯡꯅ ꯌꯥꯟꯊꯠꯂꯦꯕ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯨꯖꯕ ꯍꯥꯏꯇꯥꯔꯦꯗ ꯑꯗꯨꯒꯤ ꯎꯁꯤꯡꯗꯨ ꯍꯧꯖꯤꯛ ꯌꯦꯡꯉꯨꯔꯗꯤ ꯆꯍꯤ 2000 ꯀꯩꯅꯣꯗꯨꯒꯤ 9ꯗꯨꯗꯒꯤ ꯊꯥꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯉꯨꯔꯗꯤ ꯆꯍꯤ 13-14 ꯁꯨꯖꯜꯂꯕ ꯃꯇꯝꯅꯤꯗꯅ ꯎ ꯄꯥꯝꯕꯤꯗꯨ ꯍꯧꯖꯤꯛꯁꯨ ꯌꯥꯜꯂꯦꯅ ꯈꯕꯔꯗ ꯑꯃꯨꯛꯁꯨ ꯌꯥꯎꯕꯒꯤ ꯋꯥꯅꯤ ꯁꯥꯏꯟꯒꯤ ꯅꯨꯄꯥ ꯑꯃꯅ ꯌꯥꯜꯂꯒ ꯇꯧꯕꯗꯣ ꯄꯥꯝꯃꯨꯖꯕꯩ ꯋꯥꯅꯤꯗ ꯄꯥꯎꯅꯥ ꯕꯖꯥꯔ ꯄꯔꯦꯡꯗ ꯍꯧꯔꯤꯕ ꯎꯁꯤꯡꯗꯨ ꯌꯥꯟꯊꯠꯂꯦꯅ ꯍꯥꯏꯗꯣ ꯒ꯭ꯔꯤꯟ ꯏꯝꯐꯥꯜ ꯁꯤꯇꯤ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯄꯥꯏꯈꯠꯈꯤꯕ ꯊꯧꯑꯣꯡꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯛꯇꯛꯅꯅ ꯌꯥꯟꯊꯠꯂꯒꯗꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨ ꯀꯅꯥꯅ ꯊꯤꯡꯕꯤꯗꯣꯏꯅꯣ ꯈꯪꯗꯦ ꯂꯣꯏ ꯌꯥꯟꯊꯠꯂꯕ꯭ꯔꯥ ꯈꯪꯗꯦ ꯍꯦꯛ ꯄꯥꯎꯗꯨ ꯇꯥꯖꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯇꯦꯟꯁꯟꯖꯒꯦ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯏꯁꯥꯡꯁꯤꯡꯗ ꯏꯃꯥ ꯂꯩꯔꯦꯟꯇꯣꯟꯅꯤ ꯏꯃꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯃꯥ ꯂꯩꯔꯥꯡꯇꯣꯟ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩ ꯊꯧꯔꯝꯁꯦ ꯉꯁꯤꯗꯤ ꯍꯧꯕꯗꯤ ꯂꯣꯏꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯃꯦꯗꯥꯝ ꯁꯨꯔꯕꯂꯥꯕꯨꯁꯨ ꯃꯤꯑꯣꯏꯕꯅ ꯂꯣꯏꯅꯃꯛ ꯁꯤꯡꯊꯥꯅꯈꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯛꯄꯩ ꯃꯍꯩ ꯌꯥꯜꯂꯦꯅ ꯏꯃꯥꯅꯁꯨ ꯊꯥꯒꯠꯆꯒꯦ ꯑꯗꯨꯅ ꯇꯥꯛꯄꯤꯌꯨ ꯏꯃꯥ ꯃꯈꯥ ꯍꯥꯏꯕꯤꯌꯨ ꯏꯆꯥꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯇꯤꯚꯤ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯇꯁꯨ ꯏꯃꯥ ꯂꯩꯔꯦꯟꯇꯣꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯏꯆꯥꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯏꯆꯥꯅ
ꯃꯇꯦꯡ ꯄꯥꯡꯕꯗꯅ ꯏꯆꯥꯒ ꯁꯝꯅꯔꯨꯕꯗꯒꯤ ꯃꯦꯗꯥꯝꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯒꯨꯟ ꯂꯩꯕ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯂꯩꯕꯗꯨ ꯑꯣꯏꯔꯦ ꯏꯆꯥꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯑꯃꯅꯤꯗꯪ ꯏꯃꯥꯅ ꯏꯆꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯐꯣꯡꯗꯣꯛꯆꯒꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯍꯧꯕꯗꯒꯤ ꯍꯥꯏꯔꯤꯕ ꯖꯔꯤꯡꯕꯩꯁꯨ ꯑꯃ ꯊꯧꯕꯥꯜ ꯅꯤꯉꯣꯜ ꯑꯃ ꯁꯤꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯃꯥꯅ ꯁꯨꯝ ꯈꯟꯖꯔꯤꯁꯦ ꯑꯩꯅ ꯁꯨꯝ ꯇꯨꯝꯃꯒ ꯇꯥꯔꯒ ꯁꯨꯝ ꯈꯜꯂꯤ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯃꯤꯑꯣꯏꯕꯕꯨ ꯀꯟꯕ ꯉꯝꯕ ꯗꯥꯛꯇꯔꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯁꯣꯏꯕꯁꯨ ꯎꯇꯣ ꯃꯥꯟꯅꯦꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤꯗꯗ ꯁꯣꯏꯕ ꯑꯁꯤꯕꯨ ꯗꯥꯛꯇꯔꯁꯤꯡꯗꯨꯒꯤ ꯒꯨꯟ ꯍꯟꯊꯔꯛꯑꯣꯏꯗ꯭ꯔꯅꯤ ꯏꯃꯥꯅ ꯁꯨꯝ ꯈꯟꯖꯕ ꯄ꯭ꯔꯥꯏꯚꯦꯠ ꯂꯣꯝꯗ ꯁꯨꯝ ꯆꯠꯈꯤꯗꯅ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯁꯨꯝ ꯊꯣꯛꯑꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗꯩ ꯃꯤꯌꯥꯝꯒꯤ ꯈꯣꯏꯁꯥꯎꯅꯗꯅ ꯑꯃꯨꯛ ꯁꯤꯅ ꯊꯣꯛꯍꯜꯂꯤꯅꯤ ꯑꯍꯩ ꯑꯍꯩꯕ ꯗꯥꯛꯇꯔꯁꯤ ꯃꯣꯏꯗ ꯄꯨꯁꯜꯂꯒ ꯁꯤ ꯇꯧꯔꯦ ꯁꯨꯝꯕꯁꯤ ꯊꯣꯛꯂꯛꯀꯅꯦꯅ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯐꯣꯡꯊꯣꯛꯅꯗ꯭ꯔꯁꯨ ꯁꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯈꯪꯒꯗꯕꯅꯦꯕ ꯊꯋꯥꯏ ꯌꯥꯎꯅ ꯒꯣꯔꯃꯦꯟ ꯗꯥꯛꯇꯔꯁꯤꯗ ꯇꯝꯃꯨꯔꯤꯕ ꯃꯍꯩ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯀꯦꯅ ꯈꯜꯂꯤꯕꯗꯨ ꯐꯣꯡꯗꯣꯛꯑꯗꯤ ꯍꯣꯏ ꯁꯣꯏꯕꯗꯤ ꯍꯧꯅꯩ ꯁꯣꯏꯒꯅꯤ ꯏꯆꯥꯅꯁꯨ ꯍꯥꯏꯕꯤꯔꯤ ꯗꯥꯛꯇꯔꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯔꯗꯤ ꯗꯥꯛꯇꯔꯁꯤ ꯗꯥꯛꯇꯔ ꯑꯣꯏꯅꯤꯡꯉꯛꯑꯔꯣꯏ ꯁꯤꯒꯤꯁꯨ ꯁꯣꯏꯕ ꯂꯩꯌꯦꯅ ꯏꯆꯥꯅ ꯃꯅꯤꯡ ꯃꯃꯥꯡ ꯈꯜꯂꯒ ꯍꯥꯏꯗꯣꯏ ꯏꯆꯥꯕꯨꯁꯨ ꯊꯥꯒꯠꯆꯒꯦ ꯑꯗꯨꯒ ꯇꯁꯦꯡꯕꯒꯤꯗꯤ ꯃꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯜꯂꯒꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯌꯥꯝ ꯃꯤꯕꯨ ꯁꯦꯕꯥ ꯇꯧꯕꯤꯕ ꯒꯣꯔꯃꯦꯟꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯗꯥꯛꯇꯔ ꯑꯃ ꯂꯤꯡꯈꯠꯄꯁꯦ ꯇꯣꯞ ꯇꯧꯔꯒ ꯂꯤꯡꯈꯠꯂꯤꯅꯤ ꯁꯤꯒꯤ ꯗꯥꯛꯇꯔꯁꯤꯡꯁꯤꯒꯤ ꯒꯨꯟ ꯍꯥꯠꯄꯗꯤ ꯇꯧꯕꯤꯒꯅꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯗꯥꯛꯇꯔꯒꯨꯝꯕꯗꯤ ꯌꯥꯝ ꯇꯥꯍꯟꯅꯤꯡꯉꯤ ꯃꯁꯨꯝꯕꯁꯦ ꯇꯥꯕꯤꯔꯝꯃꯣꯏ ꯑꯗꯨ ꯏꯃꯥꯅ ꯁꯨꯝ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯗꯒꯤ ꯏꯃꯥꯅ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯤ ꯃꯆꯥ ꯑꯃ ꯌꯨ ꯊꯛꯑꯝꯕ ꯃꯤꯅ ꯌꯨ ꯌꯣꯟꯖꯕ ꯍꯤꯡꯅꯕ ꯎꯄꯥꯏꯗꯅꯦꯅ ꯎꯄꯥꯏ ꯂꯩꯖꯗꯦꯅ ꯌꯨ ꯌꯣꯜꯂꯒ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯑꯐꯕ ꯑꯗꯨꯗꯨ ꯅꯤꯁꯥ ꯁꯥꯟꯅꯔꯒ ꯃꯥꯏ ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯇꯧꯕꯁꯤꯒ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨꯃꯁꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯤꯔꯛꯎ ꯇꯁꯦꯡꯕ ꯃꯥꯅ ꯅꯤꯁꯥ ꯇꯧꯔꯒ ꯄꯨꯟꯁꯤ ꯍꯤꯡꯅꯒꯦ ꯈꯜꯂꯒꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯆꯥ ꯃꯁꯥꯃꯛ ꯄꯨꯔꯥ ꯁꯔꯥꯕꯤ ꯑꯣꯏꯔꯣꯕ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯛꯇ꯭ꯔꯒ ꯃꯤꯒꯤ ꯂꯥꯟꯖꯗꯕ ꯀꯥꯏꯖꯗꯕ ꯁꯨꯔꯒ ꯅꯣꯝꯃꯒ ꯆꯥꯖꯕꯗꯨꯅ ꯍꯤꯗꯥꯛ ꯄꯤꯊꯩꯗꯣ ꯏꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯣꯏꯁꯦ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯣꯏꯗ꯭ꯔꯅ ꯈꯜꯂꯤ ꯍꯤꯡꯅꯕ ꯎꯄꯥꯏꯅꯤ ꯂꯥꯏꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯌꯨ ꯌꯣꯜꯂꯒ ꯑꯩ ꯅꯨꯡꯉꯥꯏꯅꯕ ꯀꯣꯝꯕꯁꯤ ꯏꯃꯥ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯨꯄꯥꯅ ꯀꯣꯟ ꯁꯥꯍꯩꯗꯦꯕ ꯂꯩꯕ ꯅꯠꯇꯦ ꯅꯨꯄꯥꯅ ꯐ꯭ꯔꯥꯝ ꯇꯧ ꯂꯩꯕ ꯅꯠꯇꯦ ꯌꯦꯟ ꯂꯣꯏꯍꯧꯗꯦꯕ ꯂꯩꯕ ꯅꯠꯇꯦ ꯒꯨꯂꯤ ꯌꯣꯜꯂꯒ ꯌꯨ ꯌꯣꯜꯂꯒ ꯑꯩ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯑꯩ ꯃꯊꯣꯟ ꯁꯥꯅꯤ ꯑꯩ ꯂꯧ ꯌꯥꯝ ꯎꯅꯤ ꯑꯗꯨ ꯃꯤꯒꯤ ꯃꯆꯥ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯐꯕ ꯅꯤꯁꯥꯗ ꯁꯤꯔꯤꯕ ꯃꯥꯡꯉꯤꯕ ꯇꯥꯛꯏꯕꯁꯤꯡꯒꯤ ꯗꯣꯁꯗꯤ ꯃꯣꯏ ꯃꯊꯛꯇ ꯂꯥꯛꯑꯣꯏꯗ꯭ꯔꯕ ꯃꯁꯤ ꯏꯊꯟꯇ ꯈꯟꯖꯕꯗ ꯃꯤ ꯃꯆꯥ ꯖ꯭ꯋꯥꯔ ꯁꯥꯟꯅ ꯇꯥꯟꯊꯣꯛꯎꯕꯁꯨ ꯏꯃꯥ ꯂꯥꯏꯔꯦꯟꯇꯣꯟꯁꯤ ꯐꯠꯇꯦ ꯍꯥꯏꯔꯦ ꯌꯨ ꯊꯛꯄ ꯊꯨꯒꯥꯏꯕꯩꯁꯨ ꯐꯠꯇꯦ ꯍꯥꯏꯔꯦ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩꯕꯨ ꯂꯥꯜꯂꯤ ꯂꯥꯟꯗꯦꯅꯦ ꯏꯆꯦꯅꯦꯁꯤꯗ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯏꯃꯥꯅ ꯂꯥꯟꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯨꯝꯕꯁꯦ ꯊꯕꯛꯁꯦ ꯆꯠꯂꯔꯣꯏ ꯏꯃꯥꯁꯦ ꯀꯣꯛ ꯌꯥꯝ ꯁꯥꯔꯦ ꯀꯩꯗꯧꯋꯩ ꯂꯥꯜꯂꯨꯅꯦꯒꯅꯤ ꯃꯥ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤꯗꯤ ꯃꯥ ꯊꯥꯒꯠꯆꯔꯤ ꯃꯥ ꯍꯣꯏ ꯃꯥꯒꯤ ꯋꯥꯐꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏ ꯍꯣꯏ ꯃꯥ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯅꯛꯁꯜꯂꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯛꯆꯔꯤ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨ ꯀꯤꯌꯥꯝꯒꯩꯗꯒꯤ ꯍꯦꯝꯕ ꯒꯨꯔꯨꯃꯌꯨꯝ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯁꯨ ꯌꯨꯝꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯥꯕ ꯈꯣꯠꯄꯗꯤ ꯌꯥꯎꯋꯦ ꯑꯗꯨꯒ ꯂꯥꯏꯚ ꯆꯥꯠꯁꯦ ꯊꯣꯛꯄ ꯉꯝꯗꯕ ꯀꯌꯥꯝ ꯐꯔꯒꯦ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯕꯣ ꯈꯔ ꯂꯦꯡ ꯑꯣꯠꯄ ꯉꯝꯃꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯃꯈꯣꯡꯁꯦ ꯊꯥꯕꯃꯛꯇꯤ ꯄꯨꯔꯥ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯍꯥꯟꯅꯒꯗꯤ ꯈꯔꯗꯤ ꯁꯨꯝ ꯄꯣꯝꯕ ꯈꯣꯠꯄꯗꯤ ꯍꯟꯊꯔꯦ ꯁꯥꯔ ꯍꯣꯏ ꯑꯗꯨꯅ ꯔꯦꯗꯤꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯌꯥꯎꯗꯕꯁꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯈꯪꯗꯕꯤ ꯑꯃ ꯃꯥꯅꯤ ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯗꯕꯤ ꯍꯥꯏꯗꯤ ꯌꯨꯝꯗ ꯑꯍꯜ ꯂꯃꯟ ꯂꯩꯔꯒ ꯇꯧꯕꯗ ꯑꯩꯅ ꯂꯣꯏ ꯍꯣꯠꯅꯔ ꯇꯧꯕꯅꯤꯅ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯕ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤ ꯑꯃꯨꯛ ꯅꯥꯕ ꯍꯧꯖꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯁꯦ ꯍꯣꯏ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯨ ꯑꯃꯨꯛ ꯋꯥꯟꯗꯕꯤ ꯍꯧꯖꯤꯜꯂꯛꯄꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯎꯕ ꯉꯝꯗꯦ ꯇꯥꯕ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯇꯥꯖꯩ ꯁꯥꯔ ꯊꯣꯛꯄ ꯈꯣꯠꯄ ꯑꯗꯩ ꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯁꯨꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤ ꯈꯟꯕ ꯑꯃ ꯂꯩꯕꯗꯒꯤ ꯍꯥꯟꯅ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯐꯦꯁꯕꯨꯛꯇ ꯄꯩꯁꯥ खरा ꯂꯥꯛꯄꯕꯨ ꯍꯟꯗꯛꯇꯤ ꯑꯩ ꯁꯨꯝ ꯄꯣꯁ ꯊꯥꯒꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯗꯥꯎꯟ ꯆꯠꯈꯤꯗꯅ ꯍꯟꯗꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯁꯦ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯃꯥꯅꯤ
ꯑꯗꯨꯅ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯂꯪꯕꯟ ꯃꯅꯨꯡꯁꯨ ꯈꯔ ꯆꯤꯟꯈꯤꯕ ꯉꯁꯤꯅ ꯇꯔꯛꯄꯗꯤ ꯂꯣꯏꯔꯦ ꯉꯁꯤꯁꯦ ꯎꯆꯦꯛꯀꯣꯟꯒꯤ ꯃꯥ ꯑꯃꯒꯤꯗ ꯑꯩꯒ ꯅꯣꯡꯃ ꯈꯤꯆꯤꯒ ꯄꯨꯔꯒ ꯃꯥ ꯂꯩꯒ ꯄꯨꯔ ꯂꯥꯛꯃꯤꯟꯅꯔꯝꯕꯗꯣ ꯑꯗꯨ ꯎꯆꯦꯛꯀꯣꯟ ꯃꯥ ꯑꯃꯒꯤꯗ ꯎꯁꯣꯞ ꯀꯜꯂꯦꯅ ꯕꯥꯇꯣꯟ ꯇꯧꯔꯛꯄꯤ ꯆꯠꯂꯨꯏꯌꯦ ꯃꯥ ꯑꯃꯅ ꯗꯥꯏꯃꯟꯒꯤꯗ ꯑꯃꯨꯛꯇꯪ ꯆꯠꯂꯨꯁꯦꯅ ꯃꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯃꯥꯁꯨ ꯃꯥ ꯑꯃꯁꯨ ꯃꯊꯧ ꯆꯤꯟꯕ ꯍꯩ ꯂꯩꯒ ꯇꯧꯕꯗꯤ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯣ ꯑꯗꯨꯝ ꯍꯥꯟꯅꯗꯧꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄꯦꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯖꯅ ꯇꯧꯔꯦ ꯑꯗꯨ ꯃꯥ ꯅꯣꯡꯃ ꯇꯝꯕꯤꯌꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅꯁꯨ ꯅꯤꯡꯁꯤꯡꯖꯔꯛꯑꯦꯅ ꯍꯥꯏꯐꯦꯠ ꯇꯝꯕꯤꯌꯨ ꯀꯣ ꯑꯩ ꯅꯍꯥꯟꯁꯨ ꯅꯤꯡꯁꯤꯡꯉꯦ ꯃꯍꯥꯛꯀꯤ ꯄꯥꯝꯕꯤꯗꯣ ꯁꯤꯗ ꯁꯨꯝ ꯂꯩꯕꯗꯣ ꯎꯕ ꯀꯥꯟꯗ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒ ꯑꯩꯅ ꯀꯣꯜ ꯇꯧꯔꯒꯗꯤ ꯍꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯗꯨ ꯁꯥꯔ ꯍꯟꯗꯛꯀꯤ ꯊꯥ ꯃꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯥꯝꯃꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯂꯥꯛꯑꯅꯤ ꯃꯥꯝꯃꯅꯁꯨ ꯍꯥꯏꯍꯧꯔꯦ ꯆꯠꯂꯨꯁꯦꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯃꯥꯝꯃ ꯆꯠꯁꯦ ꯑꯩꯁꯨ ꯀꯨꯏꯔꯦ ꯆꯠꯇꯕ ꯍꯟꯗꯛꯇꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯐꯪꯁꯟꯁꯨ ꯑꯃꯨꯛ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯁꯨꯝ ꯑꯩ ꯁꯥꯔꯗꯁꯨ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯝꯕ ꯀꯩꯁꯨ ꯂꯩꯇꯦ ꯁꯥꯔꯅꯁꯨ ꯀꯩꯁꯨ ꯂꯩꯇꯦ ꯀꯩꯁꯨ ꯂꯩꯇꯦ ꯀꯥꯏ ꯋꯥꯈꯜ ꯈꯜꯂꯝꯃꯗ꯭ꯔꯥ ꯀꯥꯏꯅꯀꯣ ꯊꯃꯣꯏꯅꯗ ꯂꯥꯞꯊꯣꯛꯄꯤꯅꯨ ꯂꯥꯞꯊꯣꯛꯈꯤꯕꯁꯨ ꯌꯥꯝ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯛꯇꯤ ꯂꯥꯞꯇꯦ ꯑꯩ ꯂꯥꯏꯐꯇ ꯆꯠꯁꯦ ꯁꯥꯔ ꯑꯩꯒꯤ ꯃꯤꯡꯃꯛꯇꯗꯤ ꯊꯣꯛꯇ꯭ꯔꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯏꯆꯦ ꯃꯨꯇꯨꯝ ꯄ꯭ꯔꯦꯃꯤꯂꯥꯗ ꯑꯩ ꯀꯧꯔꯝꯃꯤ ꯏꯆꯦꯅ ꯏꯆꯦ ꯑꯩ ꯂꯦꯞꯄꯅꯦꯅ ꯍꯥꯏꯔꯝꯃꯦ ꯑꯩ ꯃꯤꯡ ꯑꯇꯣꯞꯄꯗ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯊꯣꯛꯆꯗꯦꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯈꯔ ꯂꯦꯞꯄꯤꯗꯅ ꯑꯁ ꯃꯌꯨꯝꯒꯤ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝ ꯌꯥꯎꯔꯒ ꯃꯥꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯔꯦꯗꯤꯑꯣꯗ ꯇꯧ ꯂꯩꯔꯦ ꯀꯥꯏ ꯃꯤꯅ ꯍꯥꯏꯅ ꯃꯤꯁꯦ ꯖꯥꯠ ꯖꯥꯠꯅꯤꯗꯅ ꯁꯥꯔ ꯑꯗꯨ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯎꯕꯗ ꯍꯦꯝꯕꯅ ꯌꯥꯎꯔꯤꯕ ꯃꯐꯝꯁꯤ ꯌꯥꯝꯅ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯍꯥꯏꯇꯥꯔꯦ ꯆꯦꯅꯦꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤꯗꯤꯀꯣ ꯃꯌꯥꯝ ꯇꯧꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯀꯦꯟꯁꯔ ꯅꯥꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯃꯒꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯈꯥꯏꯔꯤ ꯄꯩꯁꯥ ꯈꯔ ꯈꯥꯏ ꯂꯨꯄꯥ 3,000 ꯈꯔ ꯍꯦꯛ ꯁꯨꯔꯦ ꯑꯩꯈꯣই ꯍꯧꯖꯤꯛ ꯈꯥꯏꯖꯕꯗꯀꯣ ꯑꯗꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯒ ꯂꯨꯄꯥ 10,000 ꯀꯔꯤ ꯑꯃ ꯍꯥꯞꯆꯔꯒ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯅꯍꯥꯛ ꯀꯦꯟꯁꯔ ꯅꯥꯔꯦꯅ ꯂꯨꯄꯥ 100 ꯃꯇꯦꯡ ꯑꯣꯏꯌꯨꯅ ꯄꯤꯔꯨꯕꯗꯣ ꯐꯥꯒꯤ ꯇꯥꯕꯗꯤ ꯌꯥꯏꯑꯕ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯟꯅꯔꯗꯤ ꯌꯥꯏꯗꯅ ꯑꯗꯨꯒꯨꯝꯕꯗꯨꯗ ꯌꯥꯎꯔꯤꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯗꯥꯏꯃꯟ ꯑꯣꯔꯁꯅ ꯂꯨꯄꯥ 10,000 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦꯒ ꯍꯥꯏ ꯀꯥꯟꯗ ꯑꯁ ꯑꯩꯒꯤꯁꯨ ꯂꯨꯄꯥ 100 ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯂꯩꯕꯅꯦꯕ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯂꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯏ ꯃꯊꯛꯇ ꯄꯥꯡꯉꯒ ꯏꯁꯥꯒꯤꯅ ꯍꯌꯦꯡ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯀꯔꯤꯝ ꯐꯪꯉꯣꯏꯗꯕꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗꯃꯛꯁꯨ ꯄꯥꯡꯕꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯌꯥꯎꯔꯤꯕꯅꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯉꯥꯏꯍꯥꯛ ꯅꯣꯡꯃꯒꯤ ꯊꯣꯛꯑꯝꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯨꯅꯦꯒꯦ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯍꯦꯝꯕ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯁꯤꯅ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯔꯤꯝꯁꯀꯤ ꯊꯧꯗꯣꯛꯀꯤ ꯁꯥꯔ ꯍꯣꯏ ꯁꯤꯃꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯐꯣꯡꯗꯣꯛꯄꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯔꯤꯝꯁꯀꯤ ꯗꯥꯛꯇꯔꯈꯩꯗ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯇ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯈꯩꯁꯦ ꯁꯥꯔ ꯁꯤꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯃꯤꯁꯤꯅ ꯍꯦꯟꯅ ꯎꯖꯩꯑꯕ ꯑꯩꯈꯣꯏꯗꯤ ꯁꯥꯔ ꯔꯤꯝꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯏꯠ ꯑꯣꯏꯌꯦꯕ ꯃꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯖꯥꯗ ꯄꯥꯁ ꯄꯥꯏꯕ ꯄꯥꯏꯗꯕ ꯄꯨꯔꯥ ꯇꯥꯏꯠ ꯈꯣꯏꯒꯥꯏꯗꯤ ꯀꯩꯅꯣꯅꯦ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯑꯅꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯑꯃꯈꯛ ꯁꯨꯝ ꯅꯥꯕꯒꯤ ꯇꯧꯋꯦ ꯑꯗꯨ ꯆꯪꯒꯦꯅ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏ ꯃꯥꯏꯊꯣꯡꯁꯦ ꯃꯁꯥꯅ ID ꯑꯗꯨꯝ ꯌꯥꯎꯔ ꯄꯣꯠꯅꯦꯕ ꯆꯪꯕꯒꯥꯏꯗꯤ ꯀ꯭ꯌꯨꯒ ꯂꯦꯞꯍꯜꯂꯒ ꯉꯥꯏꯗꯅ ꯊꯝꯗꯅ ꯑꯁ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯆꯦꯛꯁꯜꯂꯦ ꯅꯪꯅ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯝ ꯐꯖꯅ ꯆꯦꯛꯁꯟꯈ꯭ꯔꯦꯗꯀꯣ ꯁꯤꯗ ꯆꯦꯛꯁꯜꯂꯤ ꯁꯨꯃꯥꯏꯅ ꯑꯇꯩꯗꯁꯨ ꯆꯦꯛꯁꯟꯕꯤꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯦꯛꯁꯜꯂꯤ ꯑꯗꯨꯃꯥꯏꯅ ꯗꯥꯛꯇꯔꯈꯩꯅꯁꯨ ꯆꯦꯛꯁꯟꯕꯤꯌꯨ ꯍꯥꯏꯗꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏꯁꯦ ꯁꯥꯔ ꯍꯥꯏꯗꯤ ꯆꯠꯂꯤꯕ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯅ ꯍꯩꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯗ ꯊꯨꯝ ꯊꯥꯛꯇꯦꯕ ꯁꯥꯔ ꯃꯥꯅꯦ ꯐꯖꯅ ꯅꯤꯌꯣꯝ ꯈꯪꯉ ꯃꯇꯨꯡꯗ ꯍꯧꯖꯤꯛꯄꯨꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯄꯨꯕ ꯉꯝꯃꯦ ꯆꯥꯛꯈꯨꯝ ꯐꯖꯅ ꯄꯨꯖꯔꯦꯕ ꯁꯥꯔ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯗꯥꯛꯇꯔ ꯇꯝꯃꯤꯕ ꯃꯌꯥꯝꯗꯨꯁꯨ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯍꯩꯇ꯭ꯔꯤꯉꯩꯗ ꯊꯥꯗꯣꯛꯄꯤꯕꯗꯣ ꯁꯥꯔ ꯊꯥꯗꯣꯛꯄꯤꯒꯅꯨ ꯁꯤꯃꯇꯪ ꯍꯥꯏꯖꯔꯒ ꯁꯥꯔ ꯂꯣꯏꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯍꯦꯝꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯆꯦꯛꯁꯜꯂꯤ ꯌꯥꯝ ꯐꯩ ꯑꯇꯩꯁꯨ ꯑꯗꯨꯝ ꯆꯦꯛꯁꯟꯕꯤꯌꯨ ꯑꯗꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯛꯇꯪ ꯄꯪꯆꯦꯛ ꯆꯦꯛꯁꯟꯕꯗꯨ ꯅꯠꯇꯕ ꯉꯥꯏꯍꯥꯛꯇꯪ ꯐꯝ ꯂꯩꯕꯗ ꯂꯣꯏꯕꯤꯔꯕꯣ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏ ꯃꯤ ꯌꯥꯝ ꯐꯝꯕ ꯌꯥꯗꯦ ꯃꯅꯨꯡꯗ ꯃꯤ ꯌꯥꯝ ꯂꯩꯕ ꯌꯥꯗꯦ ꯍꯧꯒꯠꯄꯤꯔꯣ ꯀꯥꯏꯅ ꯇꯧꯕꯗꯣ खितंग खंगनब कांगू लेगना मोइगिना कई माइरम याम चेक्सले हाइतारे याम फई चेक्समदो याम फई हाइतारे अदो करिगिनो ना हाइ कांदा मी मयाम चंगदि मी जे मपानदि चंगको मी सिंग सिद मसादा हाइजीनिक ओइदबा महिक मता यौरकपा हॉस्पिटल लाइसिदि अरु हेनी अनाबगि मनाक्ता महिक चंगकदोरिबनि अदुना अनाबा लैरिबा मयामदुदा पुलप जौ अमजलदि मदुदगि महिक मताइ अमोटपा लांजनबा कई कई तौबसिंगदो हाइताइ यस अदुबु मपालमदा लैबा ते हॉस्पिटल सिंग ते चलपको मतमदा अदो यामना सेक्शन बा अखोइ थेंगनारक्ते हाइतार
ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯐꯝꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨ ꯃꯁꯥꯅꯁꯨ ꯋꯥꯈꯜ ꯈꯔꯒ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤꯅ ꯑꯌꯥꯝꯕ ꯑꯅꯥꯕ ꯍꯪꯕꯅꯦꯗꯤ ꯂꯥꯛꯏꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡꯁꯤꯅ ꯍꯦꯛ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯀ꯭ꯋꯥꯁꯦ ꯎꯝꯃ ꯂꯥꯛꯈ꯭ꯔꯕꯅꯤꯗꯣ ꯁꯤꯗꯤ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯆꯨꯝꯃꯕꯅꯤꯀꯣ ꯀ꯭ꯋꯥꯁꯦ ꯐꯖꯅ ꯎꯝꯃ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯔꯤꯝꯁꯀꯤ ꯐꯛꯂꯥꯡꯁꯦ ꯀ꯭ꯋꯥꯒꯤ ꯀꯩꯅꯣꯁꯤꯅꯅꯦ ꯆꯨꯕꯁꯤꯗꯕ ꯕꯦꯔꯆꯥꯟ ꯑꯃ ꯄꯥꯏꯔ ꯈꯦꯠ ꯌꯥꯕꯒꯤ ꯆꯥꯡꯗ ꯂꯩꯔꯝꯕꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯀꯣ ꯃꯗꯨ ꯆꯦꯛꯁꯤꯟꯕꯗꯒꯤ ꯈꯔ ꯐꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯇꯂꯞ ꯀ꯭ꯋꯥ ꯀꯩꯀꯩ ꯆꯥꯔ ꯄꯤꯠ ꯑꯣꯁꯜꯂꯝꯅꯦ ꯔꯤꯝꯁꯀꯤ ꯅꯥꯀꯟ ꯅꯥꯀꯟ ꯐꯛꯂꯥꯡꯁꯦ ꯑꯅꯥꯕ ꯂꯩ ꯑꯅꯥꯕ ꯁꯪꯉꯤꯅꯦ ꯉꯥꯔ ꯐꯝ ꯌꯥꯔꯝꯄꯣꯟꯇꯦꯗ ꯄꯨꯡꯆꯨ ꯆꯨꯒꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯔꯛꯏꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯦꯅꯤꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯒꯤ ꯂꯥꯁ ꯀꯣꯜ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯔꯣꯏꯕ ꯀꯣꯂꯔ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯇꯦꯟꯊꯥꯗꯒꯤꯅꯦ ꯀꯩꯅꯥꯍꯟꯕꯤ ꯀꯧꯋꯦ ꯇꯔꯥꯝ ꯂꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯇꯥꯛꯄꯤꯌꯨ 이bungo hogi thauramje ima chu tariena sum khanghanjane tawboni taba matamdi kuireba aduga phone di tawdaba phone di su tawdaba hoi ana khanghamjari lumma tariena haije bungo yam nuaijai ma lummaga taba tenthadagi call tawbiba yam nuaijai tentharomde call tawbuse yam wali hai taine tara ga dang leiba call chi tawbi yaw deba yam nuaijai thagachai sina loirabro lummaga tai haibasina sina loira imadi kaimba haiba haitiye tabadi kuireba hoi ma thagachari ma nuaijare saruga birakpo ko nuaina tabiyo ma hoi honajarake ma hoi pothana ba nuaina ba honajarake ko thank you ma ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯔ ꯇꯦꯟꯇꯛꯅ ꯂꯥꯎꯊꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯂꯧꯖꯒꯦ Uina Kundra Pam Lupa Chama Pangbir Indira Ras Lupa Chama Salam Nelema Lupa Chani El Devendra Kuma Lupa Chani Akoizam Ibe Ama Lupa Chani Nanau Inam Sagolban Lupa Chani Binat Mehanlambam Lupa Chani Purita Uinam Lupa Chani Hendi Laishram Pachama Kraiza Memi Lupa Chani Ningombam Usarani Changwa Maiban Prakas Lupa Chama Hoji Kwabadana Bagi Pangbir Kibduli Sing Taruka Sama Suzere Aduga Pagachari Atay Pangbikiba Yauragasu Koidadum take Tobirakpa Koinadum Loktok Sabagi Tanzadum Logzage Aduga Nasigi Wanasu I Amani Lady Brahibadum Turning Singzage Maibam Nukshi Tombi Pachani Ema Huidrom Ibem Sagini and Pachani Pangbiraka Tagachari Ima Pramo Lupachama Pangbiraki Tagachari Hudom Ibem Sagi Pachama Haidanaduga Tagachari San Elangbam Cancer Patient Dugina and Pachom Pangbirapa Tagachari RK Gunesori Was if I anabagini had an opachani pangbiro Katagachari. Rohini Lupachama, Hipem Sagi Pangbiro Kiba. Lupachama, but the Yunkaibam Helen, Happy Ropa, Tagachari. Aduga Kaisam Ibema Gwalipardage Lautoksagrenahan Tagachari Pasonga Wanagi Pangbirakiba. Atay Sitaba also don't take Tobiro, ma'am. So the Maki, Hanana Tagachari
ngasi matang asida puning warol thorom lusinjabage yaba luxury paba yai paba punamo eminar sigari tamna thobiu section na lebiu. Take care. Kurumjari. Nungairaba Paujel, Manipur State Rural Livelihoods Mission, MSRLM, Thobal City Block ki makhada semjaba, Self-Help Group Singi, Federation, Yainubi Cluster Level Federation na, Thobal District ki anirak subu oina, Rural Roots Market, Hain Mingthonba, Kaithialama, Lakleba September ki tang kun humdoi amati kun ga marida, ayuk ki pung nipan dagina numidang waram pung 8 makhai fauba, Khangabok New Market ta amuk hana pangthok jagadori ba Kaithial asida, MSRLM Thobal Block ki makhada leriba Self-Help Group ki member sing na pothok chaba mana masing khucha haiba ki pothok sing miyam gi maphamda ahongba mamalda phanghanjagani miyam na Kaithial asida lakpidura khudong saba silobi omadi iram da masida pothok chariba polum sing asiba leibiduna Self-Help Group ki member sing asiba puning thogat piu haiduna Yainubi Cluster Level Federation ni maikedi ki paujel asi pizeri AB Jewelry Athokpam Bazar Manung Hairiba AB Jewelry na nungairaba paujal ama pizari madudi lagliba ningol chakaubasna lagbasida nauna hangdokchariba AB Jewelry na khudongchaba offer ama pizari madudi sana saba lakpa matamda mafam asidagi sana lepaga sabirabadi asaman free oijagani aduga sana pubiraga sabiragadi asaman tangkhai-tamak laujagani AB Jewelry dagi khudongchaba asi laubiyu khudongchaba asi sahi khudingi ningol chakauba khudingi pijagani loinana sana saba tambiningba yaurabasu mafam asida lakpiduna tanabiba yagani lengsin biro AB Jewelry Athokpam Bazar Manung contact number pizari 7005 95901 amuktanga hanna 7005 95901 Second Wangjing Tentha AC Level 129 Irabot Day Sport Painting Competition 2025 organized by the Khongjom Ideal Youth Club IYC Khongjom na lakleba September gitang kungamapan English singani kungamanga yai pharaba ningthokaba numita pangthokjargani maruina Wangjing Tentha AC gi manungda leiba mahiroi sing loinana Wangjing Tentha gi AC gi manungda leiba school da mahi tamliba chhatra sing masi khakta natana Wangjing Tentha Kendra da leiba chhatra singna atop school da mahi tamlabasu ACSC manungda leibo oirabadi saruk yaba yagani registration fee junior gi na lupa chama senior gi na lupa chama yankai home submission tawgi aroiba numit lakliba September gi tang kungamanga English singani kungamanga thimna lamyan ba hisam irabo na sagalamba manaba khunai amagi mating thokpa saktam junior gi oina class 3 dagi na class 6 pawu ojagani first prize ta lupa lising mari second prize ta lupa lising ani third prize ta lupa lising ama senior class kina class 8 kina class 10 pawu ojagani first prize ta lising taruk second prize ta lising mari third prize ta lising ani home phangpham singdi Wangjing gi oina Samba Air Travels near MRB Bank Wangjing Tentha gi oina Binoy Digital Seva Tentha Khono Bazaar Langathel gi oina Malemnganba CSC Center Langathel Tekjam Sapam Papal gi oina Khondongbam Enterprises Sapam Maning Lekai Singtham gi oina Pinky Dukan near Singtham Phil Khongjom Bazaar gi oina Haigrujam Amugi CSC Center Langthabal gi oina Slopland Public School Karim Bikhok gi oina NP Cable Network Karim Bikhok Awang Lekai Pangthok sagadaba mafamna Khongjom Laibung Community Hall Khongjom Akopa marol gidama call to 7005 141136 loinana 7005 81675 amadi 8014 604450 hariba number singa sida call to birga akopa marol khangbiya
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯄ꯭ꯔꯣ ꯄꯣꯔꯇꯤꯟ ꯍꯕ ꯊꯧꯕꯥꯜ ꯑꯗꯨꯒ ꯀꯛꯆꯤꯡ ꯂꯣꯝꯗꯒꯤ ꯂꯥꯛꯄꯗꯅ ꯅ꯭ꯌꯨ ꯏꯔꯥꯗꯒꯤ ꯈꯤꯇꯪ ꯆꯈꯠꯂꯒ SBI ATM ꯂꯩꯕꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯑꯗꯨꯒ ꯏꯝꯐꯥꯜ ꯂꯣꯝ ꯁꯥꯏꯗꯇꯒꯤ ꯂꯩꯕꯗꯅ ꯋꯥꯏꯈꯣꯝ ꯃꯅꯤ ꯀꯣꯂꯦꯖꯇꯒꯤ ꯈꯤꯇꯪ ꯆꯠꯊꯔꯛꯑꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣ ꯄꯣꯔꯇꯤꯟ ꯍꯕ ꯍꯣꯜꯁꯦꯂꯔ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯗꯨꯒ ꯐꯤꯠꯅꯦꯁ ꯑꯦꯟड ꯖꯤꯝ ꯁꯄ꯭ꯂꯤꯃꯦꯟꯠꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯖꯤꯝ ꯁꯥꯟꯅꯕꯁꯤꯡꯅ ꯆꯥꯒꯗꯕ ꯄ꯭ꯔꯣꯇꯤꯟꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯜꯁꯦꯂꯔ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯐꯪꯉꯒꯅꯤ मालेम असिदा ममा मपा ओइबसिंगना मसासिंगबु मसा मऊ फबा निसा सादबा अमा ओहिनिंग युमदा बिल्डिंग मथोन मथोन सारबसु सना लुपाना वाता पादबा ओइरबसु युम मदुगी मसा ओइबसिंगना मसा मऊ फत्तना लेबा निसा सासललबति ममा मपा ओइबसिंगी निंगबा काइनिंगाई अमा ओइ मरम मदुना मसा मऊ फना लेनबगिदमक्ता प्रो पोर्टिन हब थवालदा लेक्सिन बिरक्तुना मफम असिदा फंगलिबा पोलमसिंग सादना मसा फहनबियु लोइनना होलसेल बल्क ऑर्डर सु लोबिबा यागनी अमसुंग पान इंडिया डिलीवरी सु लेजगनी हेना अकुपा मरुगिदमक 7005097457 इंग्लिश सिंगनी तरागी स्टेट एवार्डी अमदी इंग्लिश सिंगनी तरा मपनगी डॉक्टर अंबेडकर नेशनल एवार्डी फंखरबा इबेम सना एम्ब्रॉयडरी वूल निटिंग कम वोकेशनल ट्रेनिंग सेंटर क्वाकैथल गाना पिथोंगना अखनब सुपम नोंफम खंग्रब नुपी सिंगिदमा चलिब चही इंग्लिश सिंगनी कुनग मंगागी फेब्रुवारी थादगी हौदुना था अहुंगी अमदी लॉन्ग टर्म ट्रेनिंग की ओइबा एम्ब्रॉयडरी वूल निटिंग टेलरिंग लोइनना कंखल तुबगी ट्रेनिंग अमा हानगुमना चही असिगी शो हौजरगनी अनाप मियोय सिंगिदमा हॉस्टल की खुदोंचाबा पिजरी चलिब था असिद यावब नंद्रबसु मरक अनौब बेस अमा सेमदुना तम्बगी खुदोंचाबा पिजरी ट्रेनिंग लोइरब सिंगना एम्ब्रॉयडरी सेंटर असिदा थबक तौबगी खुदोंचाबसु पिजरी पाम्बीबा सिंगना कॉल तौबियो 7054-38121 लोइनना 9233835693 अकंगब सिट मसिंग खर खतन खुदोंचाबसी लौबियो लेंसिनबिरो इबेम सना टेलरिंग हाउस एम्ब्रॉयडरी वूल निटिंग कम वोकेशनल ट्रेनिंग सेंटर क्वाकैथल गानापी थोंग खंगनजबा मिरांडा कॉलेज ऑफ नर्सिंग ना BSc नर्सिंग तमनिंग अंगांग सिंग ओइना सिट अनिखक खुदोंचाबा पिजरी कॉलेज असिगे लेजरीबा फीस तगी ताथदुना लेतलाइरा अंगांग सिंगी खलगा खुदोंचाबा पिजरी BSc नर्सिंग तंबिनिंग सिंगना मखादा पिजरीबा BSc नर्सिंग तंबिनिंग सिंगना अकोपा मरुगिदमा 9163131684 अमुकहना 9163131684 हारिबा नंबरसिदा कॉल तौबिदुना अकोपा मरुगिदमा खंगबियु मिरांडा कॉलेज ऑफ नर्सिंग नुंगाइरबा पाउजेल हंगबुक्ता लेरिबा थौबाल डिस्ट्रिक्ट हॉस्पिटल की मायोकनबदा सनसम एक्सरे हाइना खंगनबा हेल्थ एंड डायग्नोस्टिक सेंटर असिना मखन कयागी टेस्ट तौबदा नतना सुपर स्पेशलिस्ट अमदी स्पेशलिस्ट डॉक्टर ना लायेंग हौजरी तोवा तोवा डॉक्टर कयागी खुदोंचाबा मसिदा नतना रेडियोलॉजिस्ट सोनोलॉजिस्ट अरुब मखन की USG अमदी रिपोर्ट पिननबगी खुदोंचाबा लेजरी मेडिसिन गिदमा नुंति नुमित खुदिंगी OPD लेजरी मसि खक्ता नतना एंडोक्राइनोलॉजी डायबिटीज अमदी थायराइड का मरी लेनबसिंग अनावसिंग से लायेंगगी खुदोंचाबसु लेजरी PMR ऑर्थोपेडिक पैथोलॉजीज बायोकेमिस्ट्री लैब रिपोर्ट के दमुक्त खुदोंचाबा लेजरबा मफमनी मसिदा नतना ENT अमदी सर्जरी फावबगी खुदोंचाबसु लेजरी मणिपुर टेस्ट तौबदा खुदोंचाबा लेतबा मरी लेनब टेस्ट सिंगसु मपानदा थाबगी खुदोंचाबसु पिजरी मफम मसिदा था अमा चुकना डायबिटीज लेबा लेतबा हाइबदुगी येंथोकननबा फ्रीदा टेस्ट तौजगदौरी मियामना खुदोंचाबसि ngasi mak lobiu lengsinbiro sanasam x-ray health and diagnostic center opposite district hospital thangabo akopa marol gidama call tobiu 9856669726 loinana 9233581117 tongan ba anaba singi loinana super specialist doctor yembining nabadi number sing asin hana booking tobiu adong gidama kudong chaba soidana pijagani हांगदोकचरी पंजाव लोंदरी कक्सिंग पंजाव नियर ग्रेस कॉटेज एकेडमी मया असिदा हौखिबा अगस्त के तांग 15 सर्विस तौबा हौजरी मफम असिदा पिजरीबा सर्विसिंग अदुदी फ्री पिकअप एंड फ्री डिलीवरी ब्लैंकेट केजी अमदा सुमनतगी रुपा 58 वास अमदी फोल्डा केजी अमदा सुमनतगी रुपा 50 वास अमदी आयरन दा सुमनतगी केजी अमदा रुपा 30
ड्राई क्लीनिंग गिना सुमनतगी पर पीसी दा लुपा निफुदगी हौजगनी ब्लेजर गिना सुमनतगी पर पीसी दा लुपा चनी मफम असदा खुंगुप अमदी अतै अतै फी मखल सुनसु सुजरी अहान बलाकोदा 20% की ऑफर पीजरी सर्विस असि कक्सिंग मनुंग अमदी कक्सिंग नंगना लेनरिबा मफम सिंगदा खुदोंग चाबा फंगबिगनी हेना खुदोंग चारिबदी फ्री पिकअप एंड फ्री डिलीवरी की सर्विस फंगबिगनी अकुपा मरोल की दमक तो कॉल तोबियो 93661 79516 लोइनना 8787576878 अमदी 8837494570 तो हिंदोना कक्सिंग पंजाव नियर ग्रेस कोटेस एकेडमी मयादा हांगदोक चरिबा पंजाव लॉन्ड्रीदा अमुक्तंग संगसिनबिरो अमदी खुदोंग चाबसिंग असि लौबियो अखोइना हुजिक लेजरिबा सी बीके टीवीएस थौबाल मेला ग्राउंड हंगम्बा हुजिना थौबाल हौखादा नौना हांगतोकसरिबा अदुगा थौबाल हौखागी पीस एंड फ्रीडम एकेडमी गिना हेक नाकन अदुगा इम्फाल लोम साइड तगी लाकपदना एनआरएन पम मनाकता खतंग चथरगा लेरे अखोइगी बीके टीवीएस हारिबा मफम असिदा फंगलिबा गाड़ी मसासिंग अखोइगी पैसादी यामना लेतबा अदुगा गाड़ी मसा तंगाई फदना सिजनदा यादेबा अखोइगी ऑफिस चतपो ओइरो अमदि तोंगा तोंगा थबक सिंगदा गाड़ी मसा संगदबा पैसा इथि नुवाइना लेत्रबगी सिंगिदमक्ता लोन की खुदोंग साबा पिजरी लोन एप्लाई तौबा मतमदा ओनली 48 आवर्स हाइबा तारे याम लाइना पैन कार्ड आधार कार्ड डॉक्यूमेंट खरदा संगगा अखोइगी मफम असिदगी अखोइगी लोन एप्लाई तौबिबा यानी लोनना लाकतुरिबा दुर्गा पूजागा मरी लेनना बीके टीबीएस ना ऑफर अमा थमजरी मदुदी गाड़ी अमा हेक लेबिबा मतमदा लुपा लिसिंग अनि डिस्काउंट पिजरी हेना अकुपा मरोन खंगबिनबगिदमक्ता 9612-129-177 नत्रगा 9233-281877 दा पाउ फाउबी ईस्टर्न लिली ड्रिंकिंग वाटर की अनौब एजेंट मंगागी मफम मियाम द पिजरी ईस्टर्न लिली ड्रिंकिंग वाटर पाम्बी बिसिंगा पुंगदोंग बमगी ओइना 8131915180 लेटेंग इंटरप्राइजेस पुंगदोंग बमदगी फंगबिगनी अनि शुभ एजेंट ना वाटर वॉल कांचीपुर इम्फाल वेस्ट मोबाइल नंबर 7052560334 अहुम शुभदा खोंगापात मयाई लेखाई नियर प्राइमरी हेल्थ सेंटर इम्फाल वेस्ट मोबाइल नंबर 8258932950 सगोलबन की ओइना बेलोनास बैग सगोलबन तेरा पुखरमबम लेरक मोबाइल नंबर 7050962775 मंगा सुबदा खोंगमन मंजिल जोन 1 इम्फाल ईस्ट मोबाइल नंबर 7085658732